सिमुक्तदगे अमुक लौबिरसी ई पाउगमरी लेनेना खंगमिनसी थौरम ngasiगी ई पाउगमरी लेनेना खंगमिनसी थौरम असिगी ओइनदी गेस थमजदे ngasiगी ओइना मरमदुना थमजरिबो फोन नंबर 8132880336 हाइरिबो नंबर सिदा कॉल तौबिरकलगा रेडियो मरुपसिंगना तोंगान तोंगान ब फोंगलिबो पाउसिंगदा युमफम ओइबा इसा इसागी मोटसिंग थंबिरकनबा निंगसिंगजरी ngasiगी ई पाउगा मरी लेनेना खंगमिनसी थौरम थौरम असिगी अहानबा कॉल लखुचके हेलो गुड मॉर्निंग सर गुड मॉर्निंग कॉल तौबिरकलिबा कना ओइबिरबनो सर पटमाल कयदगी यामेम सांगिसोनी सर होय ताराम नोक्सरी हाइबियो सर कोई जिक पाउदा हाबिखिबा नेशनल हाईवे अखोगी इम्फाल टू दिमापुर लाइन से सगुरी युंदौना कोई लालहुलु भागद्रा मोगी कनोगी कांगुन ले रहा है सर अदुगी मतंग दखिं क्वेश्चन इंग सरगी मोता सी वाफंग संग सर ताजनिंगबा ngasiगी ओइनदी अखोगी गेस की खुदोंग चाबसे लेजेदबने अदुना इसागी मोट ओइना अदुम थंबिनबा अदो मसी एगी मोतदी मोना तौरिसी अखोगी मणिपुर गवर्नमेंट अमसुंग इंडिया गवर्नमेंट गी तंग सोनब्रा हाइना सर खंजबा सर होय होय सर सिगदंग हाजर थंगबा थागचरी मसी अखोगी इम्फाल दिमापुर लंबी सिदा इम्फाल दगी कांगपोपी फावोगे मरक सिदा कोई सेनखाई थुंगाई इलीगल ओइबा टैक्सिंग खोंगतपगी थाबकसी यामना मसिंग यामना हेनगले हाइबगी वाफम लेबनी मरमदुना कोई ड्राइवर सिंगनसु मसीगी थाबकसी मसी लेफनद्रगदे कोई सी गाड़ी थौररोय मसी लेप्ट्रि फावबदी हाइदना अदुकुंबा वाफम मयाम अमा थंबदुम लेरी सेनखाई थुंगाई सिंगसी मसी पूननबो होनबदा मसी पीननबो होनबदा अदुकी मति गाड़ी थौरिबसिंगदा वाबा फिबमुक मायोंगनबगी अदुकुई कुइदना मिट खरनिगी ममांगदसु दुम ड्राइवर अदुगा हैंडीमैन फुरकपगी वाफमसु लेकिबदुनी लंबीसिदा हेगे थोंगनिंगदब पामदब थौदोकसिंगसि यामना तोइना थोए मसिदा लेरिबा लेंगाकसिना कंट्रोल सि इतौ तौबो ngamdabagi ममी अमखक यामना चाउना लेरिबसिना ताकपदी कितंग लेंगाकसि अखोगी सोनबगी ममीसि स्वाइदसु दुम ताइ हाइबा तारे मथंगी कॉल लखुचगे हेलो 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 कॉल तौबिरकलिबा कना ओइबिरबनो फोन तौजरिबा कैरक्टगी थोंगामनबदी कबजै सार अहानबा मक्तदा लौटा रेडियो अमसुंग लेंसिंगिरिबा या अखोगी सारबु इकाय खुमनबगा लोइनना ngarang pung mapangi टीवी पाउद युमफम ओइरगा कोकोमनीगी खुराइजम अथौबगी वाफम अमल लखचरगा सार सो 1960 ga tugi मीटोप संगसिन लक्पा थिंहौदबना ngasiदी matam sangna matam sangna sumcharaba yumbi oirabana hojiki ninkaire maram aduna anauba yumbi ama sinbagi matang yaure haiba wafam ama kamjekiba sar ada masida aina haijaningba aigi mot oina haijarabada hairiba wafam sida laukhatjaraga sarda aigi wafam amatang kamjeri सरकार की आइन सनबा आइन की मतुंग इन्ना अखोगी किलोमीटर 13 चथोक चसन याबा अमा अखोइना सरकारना चलहलमजे सारना ममांग थक्ता अखोगी नमखै एरियादा किलोमीटर 13 अमगा चथोक चसन याहलंबंदुदा मरम ओरगा मसीदा कंट्रोल तहुदबदगी मणिपुरदा हुजिछि वाथोक लांथोक चाउना इरान थोइबछि मसी कंट्रोल तहुदबदा ओइगदोरिब्रा हाइबगी मतांगदा
ꯁꯥꯗ ꯈꯤꯇꯪ ꯊꯝꯖꯟꯕꯅꯤ ꯊꯥꯒꯠꯆꯔꯤ ꯁꯥ ꯊꯥꯒꯠꯆꯔꯤ ꯏꯁꯥꯒꯤ ꯋꯥꯐꯝ ꯑꯣꯏꯅ ꯊꯝꯕꯤꯅꯕ ꯍꯥꯏꯖꯕꯅꯤ ꯋꯥꯐꯝ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯑꯣꯏꯅ ꯊꯝꯕꯤꯔꯝꯕꯅꯤ ꯄ꯭ꯔꯤꯃꯤꯌꯝ ꯑꯦꯟ ꯔꯦꯖꯤꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯁꯨ ꯈꯤꯇꯪ ꯑꯗꯨꯋꯥꯏꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯤꯇꯣꯞꯁꯤꯡ ꯆꯪꯁꯤꯜꯂꯛꯄꯗ ꯌꯥꯝꯅ ꯐ꯭ꯔꯤ ꯑꯣꯏꯕꯒꯤ ꯃꯁꯤꯃꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯨꯅꯤ ꯊꯝꯕꯤꯔꯝꯕꯁꯦ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯃꯨꯛ ꯁꯥꯔꯕꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯧꯖꯔꯤꯁꯤ ꯈꯥꯃꯪ ꯃꯁꯝ ꯃꯆꯥꯁꯤꯡꯁꯨ ꯂꯥꯏꯁꯝꯅꯤ ꯍꯣꯏ ꯍꯥꯏꯕꯤꯌꯨ ꯉꯁꯤꯗꯤ ꯑꯩ ꯒꯦꯠꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯇ꯭ꯔꯕꯅꯤꯅ ꯁꯥꯔ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯍꯧꯖꯤꯛ ꯄꯥꯎ ꯍꯥꯏꯕꯤꯈꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯃꯤꯖꯣꯁꯤꯡ ꯇꯥꯟꯊꯣꯔꯛꯑꯗꯤ ꯃꯤꯖꯣꯔꯥꯝꯗꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯕꯤꯔꯛꯄ ꯇꯥꯖꯍꯧꯕꯗ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯖꯣꯁꯤꯡ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯃꯤꯖꯣ ꯀꯥꯡꯕꯨꯅ ꯂꯥꯟꯅ ꯂꯧꯈꯤꯕ ꯑꯃꯈꯛꯇꯤ ꯂꯩꯔꯒ ꯉꯁꯥꯏ ꯃꯤꯖꯣꯁꯤꯡ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕꯅ ꯃꯤꯇꯣꯞꯁꯤꯡ ꯍꯥꯏꯕꯅꯤ ꯑꯇꯣꯞꯄꯗꯒꯤ ꯆꯪꯉꯛꯄ ꯃꯅꯤꯄꯨꯔꯗ ꯏꯟꯗꯤꯖꯦꯅꯁ ꯑꯣꯏꯗꯕ ꯉꯁꯥꯏ 1951 ꯑꯣꯏꯒꯦꯔꯥ 61 ꯑꯣꯏꯒꯦꯔꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯠꯇꯕ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯨꯡꯗ ꯆꯪꯉꯛꯈꯤꯕꯁꯤꯡ ꯇꯥꯕꯤꯔꯕ꯭ꯔꯥ ꯃꯔꯛꯁꯤ ꯈꯤꯇꯪ ꯑꯩꯈꯣꯏ ꯇꯥꯟꯅꯔꯨꯗ꯭ꯔꯦ ꯂꯥꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯅ ꯂꯥꯎꯊꯣꯛꯄꯤꯕꯗꯤ ꯉꯁꯥꯏꯒꯤ 1951 1961 ꯃꯇꯨꯡꯗ ꯆꯪꯉꯛꯈꯤꯕꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯦꯅ ꯂꯧꯒꯅꯤ ꯃꯈꯣꯏꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯏꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯖꯕꯅꯤ ꯑꯗꯨꯗ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯉꯁꯥꯏꯒꯤ ꯃꯇꯨꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯃꯃꯥꯡꯗꯕꯨ ꯑꯣꯏꯒꯦꯔꯥ ꯂꯥꯛꯄꯁꯤꯡꯁꯤ ꯄꯨꯟꯅ ꯇꯥꯟꯊꯣꯛꯑꯗꯤ ꯃꯈꯣꯏ ꯃꯦꯟꯃꯥꯔ ꯀꯩꯅꯣꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡꯁꯨ ꯇꯥꯟꯊꯣꯛꯒꯅꯤ ꯍꯥꯏꯕꯁꯤ ꯃꯣꯏ ꯏꯟꯀꯥꯎꯟꯇꯔ ꯑꯣꯏꯅ ꯇꯧꯔꯛꯄꯁꯤ ꯃꯈꯣꯏ ꯋꯥꯈꯜ ꯇꯥꯕ ꯈꯤꯇꯪ ꯋꯥꯠꯄ꯭ꯔꯥ ꯃꯈꯣꯏꯁꯨ ꯋꯥꯈꯜ ꯇꯥꯕꯤꯐꯝ ꯊꯣꯛꯏ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯑꯇꯣꯞꯄꯗꯒꯤ ꯆꯪꯉꯛꯄ ꯃꯤꯇꯣꯞꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗ ꯅꯠꯇꯕ ꯆꯤꯟꯖꯥꯛ ꯀꯌꯥ ꯑꯃ ꯄꯨꯁꯤꯜꯂꯒ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯕꯨ ꯌꯥꯝꯅ ꯍꯪꯂꯥꯏ ꯆꯨꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯔꯕ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯍꯟꯅꯕ ꯃꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯁꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯊꯤꯡꯉꯨꯕꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡꯅꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯈꯨꯗꯤꯡꯃꯛꯁꯨ ꯈꯪꯉꯤꯕꯅꯤ ꯑꯗꯨ ꯃꯈꯣꯏꯗ ꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯍꯥꯏꯔꯤꯕꯁꯤꯗ ꯇꯣꯡꯁꯜꯂꯒ ꯅꯀꯣꯏꯅꯅ ꯃꯅꯤꯄꯨꯔꯤꯁꯤꯡꯕꯨ ꯃꯤꯖꯣꯔꯥꯝꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤꯒ ꯍꯥꯏꯕꯁꯤ ꯁꯥꯔ ꯌꯥꯝ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯤꯖꯣꯒꯤ ꯁ꯭ꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯗꯨꯕꯨ ꯔꯦꯗꯤꯑꯣꯁꯤ ꯇꯥꯕꯤꯔꯝꯃꯒꯗꯤ ꯈꯤꯇꯪ ꯈꯟꯊꯕꯤꯌꯨ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯒꯦ ꯁꯥꯔ ꯑꯗꯨꯒ ꯑꯃꯨꯛꯀꯁꯨ ꯁꯥꯔ ꯃꯈꯥ ꯇꯥꯖꯔꯛꯄ ꯁꯥꯔ ꯉꯁꯤꯃꯛ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯄꯔꯤꯈ꯭ꯌꯥꯒꯤ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯁꯤ ꯍꯥꯏꯕꯁꯤꯗꯕꯨ ꯁꯥꯔ ꯂꯥꯏꯔꯤꯛꯁꯤ ꯈꯔ ꯄꯥꯖꯔꯒ ꯃꯥꯅ ꯈꯪꯖꯕꯗꯨ ꯏꯒꯗꯕꯅꯤ ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯔꯤꯝ ꯂꯩꯇ꯭ꯔꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯍꯥꯏꯔꯨꯅꯨ ꯁꯥꯔ ꯇꯨꯝꯐꯝꯕꯨ ꯂꯩꯇꯦ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯕꯁꯤ ꯑꯩ ꯇꯨꯝꯃꯤ ꯍꯥꯏꯕ ꯋꯥꯅꯤ ꯑꯩ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯁꯥꯔ ꯃꯈꯣꯏꯁꯤ ꯌꯥꯝ ꯅꯨꯡꯅꯥꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯂꯩꯔꯤꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯤꯡꯁꯤ ꯃꯃꯥꯡ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗ ꯇꯧꯈꯤꯕ ꯑꯗꯨꯝꯒꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛꯇꯪ ꯈꯟꯊꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯕꯨ ꯍꯥꯏꯗꯤ ꯑꯞꯒ꯭ꯔꯦꯗꯦꯁꯟ ꯇꯧꯕ ꯌꯥꯕ ꯃꯣꯏ ꯄ꯭ꯔꯣꯃꯣꯁꯟ ꯇꯧꯕ ꯌꯥꯕ ꯂꯝꯕꯤꯗ ꯁꯤꯟꯕꯤꯒꯦꯔꯥ ꯃꯈꯣꯏꯒꯤ ꯃꯦꯔꯤꯠꯇꯤ ꯁꯥꯔ ꯐꯪꯉꯔꯣꯏ ꯍꯧꯖꯤꯛ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯃꯁꯤꯗꯤ ꯈꯤꯇꯪ ꯉꯜꯂꯤꯉꯩꯗ ꯈꯟꯅꯍꯧꯒꯗꯧꯕꯅꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯇꯤ ꯑꯦꯛꯖꯥꯝ ꯃꯇꯝ ꯂꯦꯞꯇꯅ ꯍꯌꯦꯡꯗꯒꯤ 12ꯀꯤ ꯑꯦꯛꯖꯥꯝꯁꯤ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯍꯧꯖꯤꯛꯇꯤ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯁꯤꯅꯤ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤ ꯂꯩꯕ ꯇꯥꯔꯒꯁꯨ ꯁꯥꯔ ꯃꯁꯤꯁꯨ ꯇꯧꯕꯤꯕꯕꯨꯗꯤ ꯌꯥꯏ ꯊꯦꯡꯃꯜꯂꯦ ꯍꯥꯏꯕ ꯁꯥꯔ ꯊꯦꯡꯉꯒꯁꯨ ꯊꯦꯡꯅ ꯃꯈꯣꯏꯅ ꯑꯣꯔꯗꯔ ꯑꯃ ꯊꯣꯛꯄꯤꯔꯒꯗꯤ ꯄꯔꯤꯈꯥꯁꯤ ꯇꯧꯔꯒꯁꯨ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯆꯨꯝꯅꯗꯪꯒꯤ ꯑꯩꯈꯣꯏ ꯄꯔꯤꯈꯥ ꯃꯤꯡ ꯈꯛꯇꯪ ꯊꯥꯔꯝꯃꯁꯨ ꯌꯥꯅꯤ ꯑꯉꯥꯡ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯅꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯔ ꯇꯧꯕꯤꯔꯒ ꯃꯃꯥꯡꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯝꯗ ꯃꯦꯇ꯭ꯔꯤꯛꯀꯤ ꯕꯦꯆ ꯑꯃꯗꯤ ꯃꯈꯣꯏ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯤꯔꯒ 11ꯗ ꯄ꯭ꯔꯣꯃꯣꯠ ꯇꯧꯕꯤꯒꯦꯕ ꯁꯥꯔ
ꯑꯗꯨꯒꯨꯝꯅ ꯆꯠꯂꯤꯕ ꯆꯍꯤꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡꯗꯤ ꯁꯥꯔ ꯍꯧꯖꯤꯛ ꯔꯤꯂꯤꯐ ꯀꯦꯝꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥ ꯑꯃ ꯁꯤꯗ ꯅꯠꯇꯅ ꯔꯤꯂꯤꯐ ꯀꯦꯝꯗꯒꯤꯁꯨ ꯑꯣꯏꯔꯦ ꯔꯤꯂꯤꯐ ꯀꯦꯝ ꯈꯛꯇꯪꯁꯨ ꯅꯠꯇꯦ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯤꯕꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯁꯥꯔ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯆꯤꯡꯗ ꯂꯩꯕꯁꯤꯡꯁꯨ ꯉꯥꯏ ꯑꯩꯈꯣꯏ ꯇꯝꯄꯥꯛꯇ ꯂꯩꯕꯁꯤꯡꯁꯨ ꯉꯥꯏ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯕ ꯍꯥꯏꯕꯁꯤꯡꯗꯤ ꯀꯅꯥꯝ ꯂꯩꯅꯗ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯟ ꯀꯥꯞꯄꯨꯕ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯈꯨꯟ ꯉꯥꯛꯄꯨꯕ ꯆꯠꯁꯤꯔꯥ ꯍꯥꯏꯕ ꯁꯣꯝꯗ ꯂꯣꯏꯅ ꯂꯩꯅꯈ꯭ꯔꯦꯕ ꯃꯤꯁꯤꯡꯁꯦ ꯑꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯇꯝꯅꯤꯅ ꯁꯔꯀꯥꯔꯅ ꯐꯤꯔꯦꯞ ꯑꯝꯇꯪ ꯂꯧꯕꯤꯔꯒ ꯑꯉꯥꯡꯁꯤꯡꯁꯤꯒꯤ ꯌꯥꯏꯐꯅꯕ ꯀꯩꯅꯣ ꯈꯟꯅꯕꯤꯔꯒ ꯑꯝꯇꯪ ꯇꯧꯕꯤꯕꯅ ꯍꯦꯟꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯁꯥꯔ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯊꯝꯖꯕꯅꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯉꯁꯥꯏ ꯊꯝꯕꯤꯔꯛꯂꯤꯕ ꯋꯥꯐꯝ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯖꯣꯁꯤꯡ ꯅꯠꯇ꯭ꯔꯒ ꯀꯨꯀꯤꯖꯣꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯃꯤꯖꯣꯔꯥꯝꯗ ꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯃꯁꯤꯁꯨ ꯍꯜꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯃꯤꯖꯣ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ NRCꯒꯤ ꯕꯦꯁ ꯌꯔꯁꯤ 1961ꯗꯒꯤ ꯆꯠꯅꯔꯒ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯄ ꯈꯨꯟꯗꯥꯔꯤꯕꯁꯤꯡ ꯑꯁꯤ ꯃꯁꯛ ꯈꯪꯗꯣꯛꯑꯒ ꯍꯜꯍꯟꯅꯕꯒꯤ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯔꯛꯄꯅꯤ ꯃꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯨ ꯍꯜꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯤꯖꯣꯔꯥꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯂꯤꯁ ꯑꯃ ꯃꯍꯩꯔꯣꯏ ꯂꯨꯞ ꯑꯁꯤꯅ ꯁꯦꯝꯗꯣꯛꯇꯨꯅ ꯊꯝꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯐꯣꯡꯗꯣꯛꯄꯤꯔꯤ ꯃꯁꯤ ꯀꯔꯤ ꯑꯣꯏꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯉꯥꯏꯕ ꯇꯥꯕꯅꯤ ꯃꯈꯣꯏꯅ ꯂꯥꯟꯅ ꯂꯧꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯈꯜ ꯇꯥꯗꯕ ꯑꯃꯈꯛ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ NRCꯁꯤ ꯆꯠꯅꯒꯅꯨ ꯇꯧꯒꯅꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯋꯥꯐꯝ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯈꯔꯁꯨ ꯌꯥꯎꯔꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯊꯪꯒꯤ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ Good morning, sir. Good morning. I thank Hasnam. My elected in a time and Hi, Bill. How you say, Tang Padana, Madam Krim Mamanda, State Curti, Elastic, and guitar the D. A queen money put an Salvador, Madin Matanda, a queen Elastic, Mamma Putati, my Budu waited about people. Manipuri Pazar no Wagadaba, I Padana, how you Mejoda High Wahi Mayama, Tanet Tandik Manuchandaba, Gandatantra Haji Amagan Sanana, Yam in the Tana, Laydana, Southhound, Paketina, Canadian never have a Polimaka, Gandatandik Manuchanale. The city Manusida, I could Manipur Elastic, Piro and Kazakan Halloy, Nadagatin, Piro Manipuda, Tumina Lesson City. Manipur Otokba Kudung Siva Kano Siva Mother Kamage, Manipur Pazaki in a lot of Habigi, what can say Manipur Pazak Kudimon a lot in power? Matangida, I put here Kennedy Centenary Lidina, me winning leader at the country the Rabra, Natragana. I call Manipur the medication there. Indagna when Cantabara. A coina, Mother Egimenda, Toki put my own door, Mokai Kaso Karabara, Hadim Matangida, Yamena Pindaba, Portuna, a font of Japani, Adobu, Tai Padana, Nasi Yam Padana, Pakuntinaba. Yes, Yogabra. Nasi Gigas Legade, Adam Howdagi Honasu, Toxabuduni, Tagari, Torum, Surga Biramba, Aquay, NRC Channel, the Cinema Boraga, Dam Situkudung Sadaba, Mamma, my Unale Maramaduna, NRC Chanaragami Topsin, Kondopogi Tabuxi, Satabio, Haidana, Dam Sigi Miamna, Tengakta, Yamna Quina, Matam Kurgi Mamang, the Gedum demands it, Torga Lakuni, Hojixina Kanba, Wafam Mamam, Pondok Nadanaki, Mike Degisu, Masi Channel Nabagi. Chanangani Habagi Wafam Lom the Yanaraga, Simatam Nainaga Lainaribani, 1951 Oibio Hibani base year Simiam Nadi, Adubo, Lengaki Mike 1961, the Oigani Habagi Wafam lady, Matang Sidakitan, Chayet Nabamaka Matam Kargi Mamang the Getum Lake Gibini, the Wanda Kisina, 1961 Lengaki, Napondo Piripsimasi, Oigado Woody Mali, the word Miam Nakari, Harakado Ribano, Tonton Bataliba, Lupsing. Nasukari, Pondorkadorino Habadu Kangri, Amaboiro, Masi, NRCC, Atu Matam the Chana, Lo Hibagi, Wafum to Nimiam Napam, Liberty Tagari, Torum, Sarukia Biramba. Hello? Hello? Call to Birklibakana, Birapano? Paul to Giriba says, Upon Mombigi, Lukoinisa. Why, Taram Nokcheri, Hibio?
ꯁꯥꯔ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯄꯥꯎꯒꯤꯗ ꯌꯥꯎꯈꯤꯕ ꯑꯩꯈꯣꯏꯒꯤ ꯈꯥꯃꯦꯟꯂꯣꯛꯀꯤꯗ ꯑꯁꯥꯝ ꯔꯥꯏꯐꯜꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯉꯥꯛꯄ UNL ꯃꯈꯣꯏ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕꯁꯤꯡꯁꯦ ꯑꯩꯈꯣꯏ ꯃꯈꯣꯏꯁꯤꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯅ ꯕꯣꯝꯒ ꯀꯥꯞꯁꯟ ꯈꯣꯠꯆꯟꯕ ꯊꯦꯡꯅꯕ ꯑꯗꯣ ꯊꯦꯡꯅꯕꯁꯤꯗ ꯑꯩꯈꯣꯏꯁꯦ ꯍꯧꯖꯤꯛ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄꯁꯤꯡꯁꯦ ꯊꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯤꯡꯁꯤꯅ ꯉꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯇꯪꯗꯨ ꯂꯩꯇꯥꯅ ꯈꯥꯃꯦꯟꯂꯣꯛꯀꯤ ꯖꯒꯥꯁꯤ ꯂꯩꯕ ꯉꯝꯒꯗꯣꯔꯤꯕ꯭ꯔꯥ ꯑꯩꯍꯥꯛꯀꯤ ꯉꯝꯍꯟꯗꯧ ꯃꯥꯟꯗꯦ ꯃꯈꯣꯏꯗ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯅꯈꯣꯏ ꯊꯣꯛꯑꯣ ꯑꯩꯈꯣꯏ ꯕꯣꯝ ꯈꯔ ꯀꯥꯞꯁꯤꯜꯂꯛꯀꯗꯣꯔꯤ ꯃꯣꯏ UNLF ꯑꯗꯒꯤ ꯑꯃ ꯂꯩꯔꯤꯕ ꯈꯨꯟꯉꯥꯛꯄꯁꯤꯡꯁꯦ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯅꯣꯏ ꯑꯣꯏꯅ ꯇꯧꯔꯣ ꯑꯩꯈꯣꯏ ꯉꯥꯛꯈ꯭ꯔꯀꯥꯟꯗ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯀꯌꯥꯁꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯁꯤꯐꯥꯏꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏꯒꯤ ꯉꯥꯛꯐꯝ ꯊꯣꯛꯄꯗꯤ ꯑꯩꯈꯣꯏꯅ ꯉꯥꯛꯀꯗꯕꯅꯤ ꯐꯣꯟꯁꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯐꯣꯟꯁꯤꯕꯨ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯕꯤꯕ꯭ꯔꯣ ꯍꯜꯂꯣ ꯐꯣꯟꯁꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯐ ꯇꯧꯕꯤꯔꯕ꯭ꯔോ ꯁꯥꯔ ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯦ ꯁꯥꯔ ꯐꯣꯟꯁꯦ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯑꯣꯟ ꯇꯧꯔꯝꯃꯤꯕ꯭ꯔꯕ ꯑꯍꯥꯟꯕꯗ ꯍꯥꯏꯐꯦꯠ ꯑꯍꯥꯟꯕꯗ ꯂꯥꯎꯠ ꯊꯥꯔꯝꯕ꯭ꯔꯕ ꯍꯣꯏ ꯂꯥꯎꯠ ꯊꯥꯕꯤꯒꯅꯨ ꯃꯇꯨꯡꯗꯤ ꯂꯥꯎꯠ ꯊꯥꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥꯗꯕꯨꯗꯤ ꯐꯣꯟꯁꯦ ꯊꯥꯡꯗꯔꯒ ꯇꯥꯕ ꯅꯨꯡꯉꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯃꯌꯥꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯗꯗꯤ ꯏꯁꯥꯅ ꯐꯖ ꯐꯖꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯍꯥꯏꯕꯤꯔꯒꯁꯨ ꯇꯥꯕꯗ ꯃꯌꯦꯛ ꯁꯦꯡꯗꯦꯕ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯂꯥꯎꯠ ꯊꯥꯒꯅꯣꯅ ꯍꯥꯏꯖꯔꯤꯕꯁꯦ ꯇꯥꯕꯤꯔꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯋꯥꯐꯝꯁꯤ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯁꯥꯔ ꯑꯗꯨꯗꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯈꯨꯟꯉꯥꯛꯄꯁꯤꯡꯁꯦ ꯊꯣꯛꯈ꯭ꯔꯣꯒꯥꯅ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯃꯗꯨ ꯌꯥꯐꯝ ꯊꯣꯛꯇꯦ ꯌꯥꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯟꯅ ꯁꯤꯐꯥꯏ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯃꯤꯌꯥꯝꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯉꯥꯛꯇꯅꯦ ꯍꯥꯏꯖꯔꯤꯕ ꯁꯥꯔ ꯑꯗꯨꯅ ꯑꯩꯈꯣই ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯉꯥꯛꯄ ꯍꯟꯕ ꯌꯥꯗꯦ ꯁꯤꯐꯥꯏꯒꯤ ꯃꯋꯥ ꯂꯧꯕ ꯌꯥꯗꯦ ꯃꯄꯨ ꯇꯥꯛꯇꯅ ꯑꯩꯈꯣꯏꯒꯤ ꯂꯝ ꯌꯦꯟꯕꯤꯕꯒꯨꯝꯕꯅꯤ ꯃꯄꯨ ꯑꯩꯈꯣꯏꯒꯤꯁꯦ ꯁꯨꯡꯇꯥꯛ ꯇꯥꯛꯇꯕꯤꯗ ꯃꯈꯣꯏꯅ ꯅꯣꯏꯒꯤ ꯂꯝꯅ ꯁꯤꯅꯦꯒꯥꯅ ꯁꯤꯅꯦꯒꯥꯅ ꯄꯨꯡꯌꯦꯟ ꯌꯦꯟꯕꯤꯕꯅꯦꯕ ꯃꯁꯤ ꯃꯃꯩꯗ ꯃꯈꯣꯏꯁꯨ ꯑꯐꯕ ꯑꯣꯏꯔꯛꯑꯣꯏ ꯑꯗꯨꯒ ꯌꯣꯡꯅ ꯑꯩꯈꯣꯏꯒꯤ ꯂꯧꯄꯨ ꯇꯥꯜꯂꯦ ꯍꯥꯏꯕꯗꯣ ꯊꯣꯛꯑꯕꯅꯦ ꯑꯗꯨꯗꯤ ꯃꯍꯧꯁꯥꯒꯤ ꯏꯄꯥ ꯏꯄꯨꯅ ꯍꯥꯏꯔꯝꯕ ꯌꯣꯡꯅ ꯇꯟ ꯌꯦꯟꯕ ꯑꯗꯣ ꯂꯧꯕꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯏꯁꯇꯦꯠ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯅ ꯂꯧꯈꯤꯗꯣꯏꯕ ꯁꯣꯝꯗ ꯈꯟꯍꯜꯂꯒ ꯇꯟꯗꯨꯅ ꯀꯩꯅꯣꯅ ꯆꯥꯈꯤꯕꯗꯣ ꯍꯧꯗꯣꯡꯅ ꯑꯩꯈꯣꯏꯒꯤ ꯌꯣꯡꯅ ꯆꯥꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯇꯥꯍꯧꯒꯅꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯈꯟꯍꯜꯂꯒ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯍꯧꯖꯤꯛ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯑꯗꯨꯒ ꯑꯩꯍꯥꯛꯁꯨ ꯂꯥꯟ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯨꯐꯁꯤꯗꯤ ꯌꯥꯎꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕꯁꯤꯡ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯨꯐ ꯀꯌꯥꯁꯨ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏꯁꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯇꯧꯔꯤꯕꯁꯦ ꯃꯈꯣꯏꯁꯨ ꯑꯋꯥꯕ ꯌꯥꯎꯔꯤꯕꯅꯦꯕ ꯌꯥꯎꯗꯕ ꯌꯥꯄꯣꯠꯇꯦ ꯃꯈꯣꯏꯁꯨ ꯄꯣꯠ ꯇꯥꯡꯉꯤꯅꯤ ꯑꯗꯨ ꯃꯈꯣꯏ ꯈꯔꯅ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗ꯭ꯔꯕꯅꯦꯅ ꯃꯈꯣꯏꯅ ꯀꯔꯕꯥꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯁꯣꯛꯅꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯩ ꯐ꯭ꯔꯨꯞꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯃꯈꯣꯏꯗꯤ ꯈꯔꯕꯨꯗꯤ ꯐ꯭ꯔꯤ ꯑꯣꯏ ꯑꯋꯥꯕꯗꯤ ꯃꯈꯣꯏ ꯅꯪꯉꯤ ꯑꯗꯣ ꯌꯥꯔꯒꯗꯤ ꯋꯥꯈꯜꯁꯦ ꯃꯥꯟꯅꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯃꯗꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯩꯈꯣꯏ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯥꯟꯅ ꯂꯩꯈꯤꯕ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯂꯩꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤꯃ ꯍꯥꯏꯔꯒ ꯃꯇꯥꯡꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯅꯣꯡꯆꯨꯝ ꯃꯥꯏꯀꯩꯗ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒ ꯆꯥꯎꯅ ꯎꯪꯈꯠꯅꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯤ ꯃꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯂꯨꯞ ꯃꯌꯥꯝ ꯑꯃꯅ ꯏꯃꯥ ꯃꯌꯥꯝ ꯑꯃꯅ ꯑꯃꯨꯛ ꯈꯨꯜ ꯉꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯄ ꯌꯥꯔꯣꯏ ꯑꯗꯨꯝ ꯉꯥꯛꯀꯗꯕꯅꯤ ꯍꯧꯕꯗꯒꯤ ꯍꯧꯅ ꯃꯤꯌꯥꯝꯕꯨ ꯇꯪꯗꯨ ꯂꯩꯇꯥꯍꯟꯕꯗ ꯈꯤꯇꯪꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯇꯧꯔꯛꯏꯕꯁꯤꯗꯤ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯊꯦꯡꯅꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯅ ꯅꯈꯣꯏ ꯆꯠꯄ ꯌꯥꯔꯣꯏ ꯏꯃꯥ ꯃꯌꯥꯝꯅ ꯅꯈꯣꯏꯒꯤꯗꯃꯛ ꯂꯦꯞꯂꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯗꯨꯝ ꯐꯣꯡꯗꯣꯛꯄ ꯂꯩꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯥꯔ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯩ ꯐꯣꯟ ꯇꯧꯖꯔꯤꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯆꯥꯎ ꯈꯣꯡꯃꯟ ꯇꯥꯕꯅꯤ ꯁꯥꯔ ꯍꯣꯏ ꯁꯥꯔ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨ ꯃꯥꯅ ꯈꯥꯃꯦꯟꯂꯣꯛ ꯍꯥꯏꯕ ꯅꯨꯡꯁꯨꯝꯗꯅꯤꯀꯣ ꯁꯥꯔ ꯍꯧꯖꯤꯛ ꯅꯣꯡꯁꯨꯝꯅꯤ
Kamen Loki Chingsang Paring Chingsang Paring di oiba adu si direct makoina ULF ki kiem le si nongsum dani nongsum si han nang di mon le ru kiem si uki milten gaina han le ram ba jaga ni ande le ram ba sei da uji akoi ULF si pistok to ngari ne ya government ga uji si security force Central Security Force ka ko je kut thana da ba haidna UNP pambaina luchingba pambaina luchingba je adu sa MP ki cadre sing lakini bo wapam di makoina ka hena makoina uji makoina hana khut haluba tharuba leite adu bo pajam yangi khalaga makoina khun je ngakpani adu bo lakini bo wapam di asana panna uji to yibsi nahan de adu kuirbo wapam mapam je mayam yung kai mayam thare thawai kaya su mangre madai ka noi ngasi bok aim ta haratraga na hatak makta nongmai kapa yadra ba kanra makoina kapa puje khara akoi defense to wai dare khara ngapho ko jai da akoi gi ngapho ko khudung cha da khara mam yaw bado bo mali adai da makoina mujike ngarang ka hin nong sumda akoi gi khulai sanging to mena asam lai phanna makoina rocket launcher ka kap na ngang chi to busi am u ba ha tar sa sam rifle machine se hintalan ba haibio lakcheni ni bo apam di madu akoi gi lamhang da kapi ganu oji kuki milten ni kumthare ba jaga am da moi non on la kapi maram di kaino da madu kapa ga di moi kumaro eba ada sugu da ji to su makoi adung wa to dana asode kapa iba jaga shi da adum na kapsan bigo makoi kapak dana ba adamai tawga di lanjin hana nem gadi moi nakal lam da he masi pakhat na ba mai tai ye je thukat na ba khun nga pu ge je thukat na ba gumba ma koina saru amaka he to bu man ba amaka pajamiam da on ba sina pajamiam gi thamoi he duki mati waru ba abi saw ba mamit I ha gat pai du yore aduna niom sumna makoina honara ga di hana lanji loisin da yabani nakan nam tagi oiba amakha adum yengdun adum leibdun na di ngasi bo lanji loisin da bani aduga nahal amakha akoi radio da atu pasini lamata haibirak pa amakha yamna nungai ta ba amakha yawi madu ei pauden jage sa aduna makoina uji harba singya sida singkung singya sa tabiri ko haibio Singkuk singya sida moi tajaba khunni hai adu tajaba khunni sida mako ingna singa adum leiru kan sida kamai tawge bo helicopter he fire helicopter he fire maga helicopter he han ge bo eta kapak pa hoba eta kapthara pa adum apa ba ngmai sira kapthara ko bong kapthara ko helicopter he han gi baga adan to ron khunga pa ama khangna khundugi tanabda leiba ama khangna nahar yedio da akoi si local radio channel da budi oitre adu harapati yam nungai ti aduna central force ka isna makogi for the pura leibisina maram moidna ngasi bo manipur maru oina maitai paja ga ise isil now imai sa ga ise tangdu leita da ba piba mama habdu oire adu central akoi central government miyang ama chandraga di masi lanji loisan mangmoi kare central government na makoida pura nakoina na natra direct is hogot padi mandaba nakoina na dum sogot pale ba chinda de dum phajaba chinda de dum phajaba aduga sumdara dum kak to wi piba maman lairabani na machil loisan badi uji ore ngamdago mande aduna uji moko ju pisto pele ni ULF ki pa mai group se ULF ki se machi moko ju pisto pele ni moko ju sis pair gi mo ground da Oji leribo koki kangu ge moko ge mapani sanga besika manara ga torokoni aduna ani si oji thengna bani makoi thengna besile ani ma khamduk piba man dis mathau ta nata duna naka nama ka te yenga ULF khakta da mokoina atamna makoi hantokro ka ha bo wapon di luhel lagi ha bani maitai mayam je tumhal lagi luhel lagi ha bo wapon ni madu pajamiam ya ba sungong imai bien gaina madu thaunau ni phudok madu Kengabamgi mathau tabra haiba wakalon ji sar thamjaraga yenjal lage sa hoi tagachari yam bajabu wafam mayam ama thambirami tagachari torum saruk sabiramba aduga tangasigi I pawga mari leinena khangwina si thorum sida nongna saruk yabinang ba radio morup singna hana koina se nazari ba number si khangbiram dragasu number se mutang ning singjarake
8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯒꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯃ ꯊꯝꯖꯗꯦ ꯃꯔꯝ ꯑꯗꯨꯅ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯡꯂꯤꯕ ꯄꯥꯎꯁꯤꯡꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯏꯁꯥꯒꯤ ꯐꯣꯡꯗꯣꯛꯄꯤꯅꯤꯡꯕ ꯃꯣꯠꯁꯤꯡ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯄꯤꯌꯨ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯔꯥꯖꯁꯊꯥꯟꯗꯒꯤ ꯁꯦꯛꯁꯄꯤꯌꯔ ꯀꯥꯏ ꯈꯨꯝꯅꯖꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯇꯣ ꯇꯠꯈ꯭ꯔꯦ ꯑꯃꯨꯛꯇꯪ ꯁꯦꯝꯕꯤꯔꯛꯄ ꯌꯥꯕ꯭ꯔꯥ ꯅꯦꯠ ꯀꯩꯅꯣ ꯇꯧꯔꯒ ꯌꯦꯡꯉꯝꯕꯅꯦꯕꯀꯣ ꯍꯣꯏ ꯇꯠꯈ꯭ꯔꯦ ꯑꯗꯨꯒ ꯔꯦꯗꯤꯑꯣ ꯂꯣꯛꯇꯥꯛꯀꯤꯗꯣ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯥꯎ ꯄꯨꯈꯠꯆꯔꯛꯀꯦ ꯉꯁꯤꯗꯤ ꯒꯦꯁꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯏꯔꯥꯡꯁꯤꯗ ꯄꯥꯎꯁꯦ ꯈꯟꯅꯕꯗ ꯁꯤꯗꯩꯗ ꯍꯦꯛꯇ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯑꯆꯨꯝ ꯑꯔꯥꯟꯁꯨ ꯃꯌꯥꯝꯁꯨ ꯈꯪꯅꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯝ ꯑꯆꯨꯝꯕꯅ ꯑꯗꯨꯝ ꯃꯥꯏꯁꯨ ꯄꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯋꯥꯍꯪ ꯍꯪꯕ ꯅꯠꯇ꯭ꯔꯒꯅ ꯀꯩ ꯍꯥꯏꯅꯤ ꯑꯆꯨꯝꯕꯗ ꯉꯥꯡꯕꯁꯦ ꯈꯔ ꯈꯔ ꯍꯩꯕꯁꯦ ꯍꯟꯗꯛꯀꯤ ꯄꯔꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯝꯕ ꯑꯃꯁꯨ ꯆꯪꯉꯦꯕꯀꯣ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯉꯥꯡꯕ ꯋꯥꯍꯪ ꯍꯪꯕꯒꯥꯏꯁꯦ ꯋꯥꯔꯤꯅꯤ ꯀꯤꯔꯒ ꯁꯨꯝ ꯂꯩꯕꯗ ꯑꯩꯈꯣꯏꯁꯦ ꯅꯝꯍꯠꯇꯅ ꯅꯝꯖꯥ ꯅꯝꯊꯦꯛꯂꯤꯗꯅ ꯑꯩꯈꯣꯏ ꯉꯝꯅꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯆꯨꯝꯕ ꯉꯥꯡꯕ ꯉꯝꯗꯕ ꯈꯪꯗꯤ ꯈꯪꯕ ꯑꯆꯨꯝꯕꯁꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯑꯆꯨꯝꯕ ꯈꯔ ꯉꯥꯡꯕ ꯍꯧꯖꯩ ꯑꯩ ꯃꯈꯥ ꯇꯥꯖꯔꯛꯄꯗ ꯉꯁꯤꯃꯛꯀꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤ ꯌꯦꯡꯕꯤꯌꯨꯀꯣ ꯁꯨꯝ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯕꯨꯗꯤ ꯍꯥꯏꯔꯤ ꯃꯁꯥꯅꯁꯨ ꯃꯥꯒꯤ ꯋꯥꯉꯥꯡꯁꯨ ꯃꯤꯌꯥꯝꯁꯦ ꯀꯟꯐ꯭ꯌꯨꯁ ꯑꯩꯈꯣꯏꯒꯤ ꯆꯔꯥꯡ ꯆꯍꯤꯡꯅꯕ ꯍꯦꯛ ꯌꯥꯝ ꯊꯣꯛꯍꯜꯂꯦꯕ ꯑꯩꯐꯥꯎꯗ ꯑꯗꯨꯝ ꯊꯣꯛꯆꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯆꯨꯝꯕꯗꯨꯗꯤ ꯃꯥ ꯃꯁꯥꯁꯨ ꯑꯗꯨꯝ ꯈꯪꯖꯔꯦ ꯍꯥꯏꯔꯛꯏꯗꯅ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ 2.0 ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯑꯦꯁ ꯇꯤ ꯗꯤꯃꯥꯟꯗꯒꯤ ꯁꯨꯡꯅ ꯅꯠꯇꯦꯕ ꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯥꯟꯕꯗ BDF ꯑꯃ ꯂꯩꯈꯤꯗꯕ ꯀꯤꯠꯅꯦꯞ ꯇꯧꯔꯒ ꯄꯣꯄꯤ ꯀꯛꯄꯗ ꯃꯥꯡꯈꯤꯕ ꯍꯥꯠꯂꯝꯕꯗꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯍꯧꯔꯛꯈ꯭ꯔꯕꯅꯦꯕ ꯍꯧꯔꯛꯄꯗ ꯑꯩꯈꯣꯏꯅ ꯃꯈꯣꯡꯗꯣ ꯁꯨꯝ ꯈꯪꯍꯧꯗꯕꯩꯅꯤꯗ ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗꯤ ꯃꯥꯅꯦꯕ ꯁꯤꯗꯣ ꯑꯗꯨꯒ ꯊꯧꯕꯥꯜꯗꯩꯁꯨ ꯑꯣꯏꯒꯨꯝ ꯇꯧꯅꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯧꯕꯨꯔꯨꯒꯤꯗꯁꯨ ꯑꯃꯨꯛ ꯃꯈꯣꯏꯅ ꯖꯤꯖꯁ ꯃꯈꯣꯏꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔꯁꯤꯕꯨ ꯂꯥꯟꯒꯤ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯀꯣ ꯌꯨꯝꯁꯟꯗꯅ ꯈꯣꯠꯇꯅ ꯃꯣꯏꯒꯤ ꯂꯝꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯁꯔꯀꯥꯔꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡ ꯑꯣꯊꯣꯔꯤꯇꯤꯅ ꯍꯥꯏꯔꯛꯑꯦ ꯁꯤꯒꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯀꯩꯅꯣ ꯃꯈꯥꯗ ꯃꯁꯤ ꯃꯣꯏꯅ ꯂꯩꯕ ꯃꯃꯤꯡ ꯊꯣꯟꯖꯜꯂꯤꯗꯣ ꯊꯣꯟꯕ ꯂꯩꯇꯦ ꯈꯣꯠꯇꯦ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯈꯤꯕ ꯑꯗꯨꯝꯕ ꯂꯩꯇꯦ ꯍꯥꯏꯔꯛꯑꯦꯀꯣ ꯁꯨꯝ ꯍꯥꯏꯔꯛꯑꯒꯗꯤ ꯑꯩꯅ ꯍꯥꯏꯔꯛꯑꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯍꯧꯖꯤꯛꯀꯤ ꯀ꯭ꯔꯣꯁꯇꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯁꯦ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯗ꯭ꯔꯣ ꯃꯣꯏ ꯑꯗꯥꯏꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟꯠꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯒꯅꯤ ꯄꯨꯂꯤꯁ ꯂꯩꯔꯝꯒꯅꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯑꯗꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯦꯕ ꯑꯗ ITLFꯅ ꯉꯔꯥꯡꯁꯨ ꯑꯃꯨꯛ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨ ꯑꯩꯈꯣꯏ ꯁꯨꯡꯈꯪ ꯈꯪꯍꯧꯗꯦꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ITLFꯀꯤꯁꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯀꯨꯀꯤꯁꯦ ꯉꯥꯎꯔꯦꯅ ꯑꯗꯨꯝ ꯍꯥꯏ ꯀꯨꯀꯤꯁꯦ ꯉꯥꯎꯔꯦꯕ ꯍꯧꯖꯤꯛꯁꯦ ꯃꯣꯏꯁꯦ ꯈꯜꯂꯨꯕꯅ ꯑꯃ ꯑꯣꯏꯔꯛꯄꯅ ꯑꯃꯅ ꯐꯒꯗ꯭ꯔꯅ ꯇꯧꯔꯨꯕꯗ ꯍꯦꯛꯇ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯨꯖꯕꯗꯧꯅ ꯇꯧꯔꯦꯕ ꯍꯧꯔꯛꯐꯝꯁꯦ ꯑꯗꯨꯝ ꯆꯨꯔꯆꯥꯟꯄꯨꯔꯗꯩꯅꯦꯕ ꯍꯧꯖꯤꯛꯀꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛ ꯊꯣꯛꯇꯅ ꯊꯥꯔꯛꯈꯤꯕ ꯍꯧꯔꯛꯐꯝꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯊꯥꯖꯕꯁꯨ ꯊꯥꯖꯕ ꯃꯣꯏꯒꯤ ꯁꯦꯟꯇꯅꯔꯤ ꯒꯦꯠꯇꯨ ꯃꯣꯏꯅ ꯊꯥꯖꯔꯤꯅꯤꯀꯣ ꯚꯤꯗꯤꯑꯣ ꯂꯩꯔꯕꯅꯤ ꯇꯌꯥꯔ ꯐꯠꯇꯕ ꯑꯗꯥꯏꯗꯒꯤ 2-3 ꯂꯧꯁꯜꯂ ꯊꯥꯔꯒ ꯑꯗꯨꯗꯒꯤ ꯏꯔꯥꯡ ꯁꯥꯒꯠꯂꯛꯈꯤꯕꯅꯦꯕ ꯃꯩꯇꯩꯅ ꯊꯥꯕꯅꯤ ꯀꯥꯏꯁꯜꯂꯒ ꯃꯩꯁꯨ ꯆꯥꯔꯣꯏꯗꯕ ꯑꯈꯪꯉꯩꯅꯁꯨ ꯍꯥꯏꯔꯤꯕ ꯑꯗꯨ ꯉꯔꯥꯡꯃꯛꯇ ꯆꯥꯏꯕ ꯄꯣꯠꯇꯨꯁꯨ ITLFꯅ ꯈꯪꯗꯦꯅ ꯉꯁꯤ ꯑꯃꯨꯛ ꯁꯦꯡꯇꯣꯔꯛꯑꯒ ꯑꯣꯐꯤꯁ ꯃꯌꯥꯝ ꯀꯥꯅꯅꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯗꯔ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦꯕ ꯅꯣ ꯋꯥꯛ ꯅꯣ ꯄꯦ ꯍꯥꯏꯔꯨꯕꯗꯒꯤ ꯍꯣꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯁꯦ ꯁꯦꯟꯇꯔꯅ ꯀꯩꯒꯨꯝꯕ ꯈꯔ ꯃꯣꯏꯗ ꯏꯪꯒꯤꯠ ꯄꯤꯔꯛꯄꯗꯤ ꯃꯥꯜꯂꯦ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯅꯣ ꯋꯥꯛ ꯅꯣ ꯄꯦꯒꯤ ꯅꯠꯇꯦ ꯃꯣꯏꯁꯦ ꯁꯦꯟꯇꯔꯅ ꯌꯥꯀꯥ ꯑꯃ ꯃꯣꯏꯗ ꯁꯥꯟꯅꯔꯤꯕ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯑꯩꯗꯤ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯁꯤꯒꯤ ꯂꯥꯟꯁꯦ ꯁꯦꯟꯇꯔꯅ ꯈꯥꯝꯕ ꯅꯠꯇ꯭ꯔꯒꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯗꯤ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯊꯧꯅꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯁꯦ ꯀꯩꯒꯤ ꯉꯝꯗ꯭ꯔꯤꯅꯣ ꯍꯥꯏꯕꯗ ꯐꯠꯇꯕꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏ ꯑꯐꯕꯗ ꯈꯟꯅꯖꯦꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯤꯖꯣꯔꯥꯝꯒꯤꯅꯒꯗꯤ ꯕꯥꯎꯟꯗꯔꯤ ꯈꯥꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯁꯤꯒꯤꯁꯤꯗꯩꯗ ꯑꯗꯒꯤ FMR ꯆꯠꯅꯔꯝꯕꯗꯣ ꯂꯧꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯅꯦꯕ ꯃꯈꯧ ꯄꯣꯛꯅ ꯍꯥꯟꯅꯒꯤꯁꯤꯅꯁꯨ ꯍꯥꯏꯔꯤꯀꯣ ꯁꯤ ꯃꯈꯣꯏꯒꯤ ꯀꯔꯤ ꯇꯣꯡꯖꯕ ꯃꯥꯡꯖꯕꯅꯣ ꯃꯈꯣꯏꯒꯤ ꯋꯥꯅꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯤ ꯉꯥꯡꯕ ꯉꯝꯕ꯭ꯔꯥ ꯉꯁꯤ ꯀꯅꯥꯝ ꯉꯝꯃꯝꯃꯣꯏ ꯁꯦꯟꯇꯔꯅ ꯇꯧꯖꯔꯛꯑꯒꯅꯤꯌꯦ ꯅꯠꯇꯦ ꯑꯩꯒꯤ ꯌꯨꯝꯗ ꯆꯥꯛꯏꯕ ꯃꯩꯍꯧ ꯂꯥꯡꯄꯣꯛꯗꯣ ꯑꯩꯈꯣꯏ ꯃꯨꯊꯠꯇꯅ ꯁꯦꯟꯇꯔꯅ ꯃꯨꯊꯠꯂꯛꯄꯗꯨꯗꯤ ꯃꯣꯏꯗꯒꯤ ꯃꯇꯦꯡꯗꯣ ꯂꯧꯕꯒꯤ ꯋꯥꯅꯤ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯗꯅ ꯑꯩꯅ ꯏꯃꯨꯡꯗ ꯆꯥꯖꯗꯅ ꯁꯦꯟꯇꯔꯅ ꯑꯩꯒꯤꯗꯃꯛꯇ ꯆꯥꯛ ꯊꯣꯡꯕꯤꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯁꯦꯟꯇꯔꯅ ꯇꯧꯔꯛꯑꯅꯤ ꯐꯖꯅ ꯁꯦꯟꯇꯔꯅ ꯉꯔꯥꯡꯃꯛꯀꯤ ꯊꯧꯗꯣꯛꯇꯁꯨ ꯍꯧꯖꯤꯛ ꯁꯨꯒꯅꯨꯗ ꯊꯣꯛꯏꯁꯦ ꯀꯔꯤꯅꯣꯕ ꯁꯦꯟꯇꯔꯅ ꯇꯧꯔꯛꯀꯦꯗꯤ ꯁꯤ ꯃꯣꯏꯅ ꯑꯗꯨꯝ ꯂꯧꯁꯜꯂꯒ ꯇꯥꯞ ꯉꯔꯥꯡ ꯑꯗꯨꯒ ꯀꯩꯅꯣꯗꯅ ꯁꯣꯝꯗꯅ ꯄꯨꯈꯥꯎꯗꯅ ꯁꯦꯡꯉꯤꯔ ꯁꯦꯡꯗ꯭ꯔꯤꯔ ꯀꯥꯞꯄꯨꯗꯤ ꯀꯥꯞꯄꯦꯀꯣ ꯃꯤꯌꯥꯝꯗꯗꯤ ꯀꯥꯞꯄꯦ ꯀꯥꯏꯗꯣ ꯈꯪꯍꯜꯂꯤꯀꯣ ꯀꯩꯅꯣꯅ ꯑꯁꯥꯝ ꯔꯥꯏꯐꯜꯅ 81mm ꯃꯣꯇꯥꯔꯒ ꯀꯥꯞꯄꯤꯗꯨꯕ ꯑꯗꯨ ꯁꯨꯒꯅꯨꯗ ꯀꯥꯞꯄ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯤꯗ
aduna sarap sahingnaba mawang miyam sidida kaino tawba pot amkhak center na manipuri miyam sidida ngasi su sanabiri ba divide and rule gi type ta ko masi yam phataba angkang aduna mayam khara gyan tamina si ngang ba ju ki roi jai ta chum bang ta ngasi tawri ba pot se lai ba hatok pagi ya ba gi phibam amda sum lai ba lai halaroi ga hai bi ai di chingnare ba moi hai gi ni lai ba lai halaroi na do lai ba ngak ne ba si je ina kun bam da si lai ba lai halaroi ado lai ba si hatok pa si oiribra na mayam si ching sale ba ai bok ching na sala ne lai ba lai halaroi si religion da tham bi re da ka wa ta ba si da no bi je re ko mayu makai thadok ki baina thadok re center dagi tawraiba politics sanarei momong si sum lai ba lai halaroi ga hai si sidai da ching na sale ya ba gi ba mo da sidang tham ja gi thagat chari hoi thagachari yam paja wafam mayam ama tambiram thorum saruk ya biram ba khoi caller bu thagachari hello good morning hey sir ai mayang fan da gi angong ni hoi haibiu sir augia khoi gi thoiba lan wa thok che khoi gi a tv radio channel la de tv channel mayam radio khoi sida su dum nainari ko dagi khabar da ju I paw ga su ada pali ba lainga ki matik cha da ba moina taw mayam hina tawhaning ba se thuktau tawrak ta ba thama pan dara se Oga mayam hina ngang ba si nungti gi ta ba si da moi da ne ba tawhaning ba mayam ngang ba di na tie ba tawhaning ba do tawgiu hai ba ne ba da pali ba lainga hina sungta ta sana da ba ko gi ta roi ta tri ra thuktau taw da ba adagi ngang aga na moina thogom he ngang ba ani ji praja ga tawnai ba ani ji ichilama da ko gi jamna lapna ba torba lang lapna ba dong som lei ba sina di lan je loisan ba ji gi angka u de ba adagi ngarang gi aina sum youtube ta uje khangja ba da KCP gi group ama gi interview ga yeng ba da Myanmar da hori ba lan je masi he loidri bokti Manipur da Manipur gi lan ji loi ngamoi hai moina khangja ba su leram ngani ko ado kari gino masi yam lui ado akoi gi Manipur ji da tawri ji di hujik ta ju kola na haibi rami do lai ra ba jing da di yam choka do maram di lan matam sang sa tha ba ju paisa khai ra ga khulai le ra nongmai maru le ra sum lan theng na ba chai kya theng na ngam do ge ba sa koi adagi masida thadari ba mangi ba paisa ji ju ko gi halak ka do ba lei ba na te ba lan na mangi wai ji bi halak ngai lei ba na te chakwa thorang da adagi halak na ba nga tha tha ra ga sendong lak na ba ju na te na na pi tha ra ga sendong lak ko do su na te sidi mang ra bane hala roi da bane ba adu masi matli sang hin sum Myanmar da la lai irang lai re Manipur da sum irang roi hai ra ga di yam lu dra ba si masi karam ba India ga state ki la policy no koi India policy indi yaw ri ba policy ji kari no di haidok tre ko mo jo adu masumai sum lan tawraga matam sangna leibe ji mitei de am solakani maru na mitei masa ngak ne ba paisa khai ga nari se de mi petrol ga pam lolak ge de dukan mo phung lolak ge ga tawre sauna re je paisa khai na rak pa ne ba hoi adu di sum chahi li sang hina kayam kuina khai ra lan ka ngam dui no aduna masidi pali belainga si khoi ge chole di khange ba sonman tawri jane sonman tawri ni Myanmar da lan thoke thoi to ai gi state gi control gi makha da ayu tawbam thopadi tawgodom ne hujik te yongo national highway gi hujik panna gi ba mayam na jo kamku pidena kaino bokki lambi gi kaino ka tawri ba adagi chingda kobru lai famland moi maming thonjin gi ba ade thangjing jing gi hujik da ju
ꯍꯥꯎꯀꯤꯞ ꯀꯩꯅꯣꯝ ꯍꯥꯏ ꯑꯗꯨꯏ ꯃꯃꯤꯡ ꯊꯣꯟꯖꯟꯕꯗꯨ ꯂꯩꯇꯦ ꯌꯦꯠꯅ ꯂꯩꯔꯦ ꯍꯣꯏ ꯍꯥꯎꯀꯤꯞ ꯔꯤꯖꯥꯔꯚ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯇꯝꯄꯥꯛꯁꯤꯗ ꯐꯝꯃꯒ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕ ꯂꯨꯆꯤꯡꯕ ꯑꯣꯏꯔꯒꯁꯨ ꯇꯝꯄꯥꯛꯇ ꯐꯝꯃꯒ ꯁꯨꯝ ꯊꯦꯡꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯆꯤꯡꯗ ꯆꯠꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯆꯤꯡꯗ ꯆꯠꯇꯕ ꯌꯥꯔꯣꯏ ꯍꯥꯏꯕꯗꯤ ꯑꯥꯊ꯭ꯔꯗꯤ ꯁꯦꯀꯨꯔꯤꯇꯤꯒꯤꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯌꯥꯝ ꯆꯤꯡꯁꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯌꯣꯕ ꯁꯨꯝ ꯌꯨꯇ꯭ꯌꯨꯕꯇ ꯂꯥꯟꯒꯤ ꯊꯥꯒꯠꯅꯔꯛꯈꯤꯕꯗ ꯎ ꯑꯃꯐꯥꯎ ꯎꯗꯦꯕ ꯎꯒꯁꯤ ꯌꯥꯝ ꯂꯟ ꯍꯧꯋꯦ ꯑꯗꯨꯗꯤ ꯁꯨꯝ ꯃꯥꯡꯍꯟ ꯇꯥꯍꯜꯂ ꯃꯣꯏꯅ ꯁꯨꯝ ꯇꯦꯛ ꯀꯥꯞꯁꯤꯟꯅꯔꯒ ꯆꯍꯤꯒꯤ ꯁꯨꯝ ꯆꯤꯡꯗꯨꯗ ꯑꯩꯈꯣꯏꯁꯨ ꯆꯠꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯇꯝꯄꯥꯛꯇꯩ ꯐꯝꯃ ꯁꯨꯝ ꯑꯩꯈꯣꯏ ꯈꯔ ꯂꯥꯎ ꯈꯣꯡ ꯂꯩꯔꯦ ꯁꯔꯀꯥꯔꯁꯨ ꯂꯥꯎ ꯂꯩꯔꯦ ꯆꯤꯡꯗ ꯁꯨꯡꯆꯠ ꯆꯠꯇ꯭ꯔꯒ ꯆꯤꯡꯗꯨꯅ ꯃꯣꯏꯅ ꯁꯨꯝ ꯇꯧꯅꯤꯡꯕ ꯇꯧ ꯂꯩꯍꯜꯂꯒ ꯁꯨꯝ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏ ꯃꯥꯡꯖꯔꯛꯀꯗꯣꯏꯁꯦ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯏꯁꯤꯡ ꯐꯪꯉꯣꯏ ꯑꯗꯒꯤ ꯀꯔꯤ ꯑꯋꯥꯠ ꯑꯄꯥ ꯌꯥꯝ ꯂꯥꯛꯀꯅꯤ ꯊꯦꯡꯅꯔꯛꯀꯅꯤ ꯃꯁꯤ ꯀꯨꯏꯅ ꯆꯠꯊꯕ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯁꯨꯡꯌꯥ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯅꯤꯗ ꯀꯨꯏꯅ ꯆꯠꯊꯔꯤꯒꯦ ꯑꯃꯥꯡꯕ ꯉꯥꯛꯇ ꯁꯨꯝ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ NRC ꯇꯧꯕ ꯒꯥꯏꯗꯣ NRC ꯇꯧꯕ ꯉꯥꯏ ꯂꯩꯔꯒ NRC ꯇꯧꯗ꯭ꯔꯤꯌꯦ ꯇꯧꯅꯕꯒꯤ ꯂꯥꯟꯁꯦ ꯑꯗꯨꯐꯥꯎ ꯁꯨꯝ ꯉꯥꯏ ꯂꯩꯔꯗꯤ NRC ꯑꯗꯨꯕꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯖꯠ ꯇꯧꯔꯒ ꯁꯠ ꯍꯦꯛꯇ ꯇꯥꯟꯊꯣꯛꯄꯩꯁꯨ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯁꯥꯝꯗꯒ ꯇꯧꯈꯤꯗꯣ ꯃꯌꯥꯝꯅ ꯈꯪꯅꯔꯤꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯄꯨꯁꯤꯡꯁꯤꯅ ꯅꯨꯡꯇꯤꯒꯤ ꯃꯌꯥꯝꯁꯤꯅ TV ꯆꯦꯅꯦꯜꯗ ꯔꯦꯗꯤꯑꯣꯗ ꯈꯟꯅꯩꯁꯦ ꯀꯔꯤ ꯂꯩꯒꯦꯁꯦ ꯈꯤꯇꯪ ꯃꯇꯤꯟ ꯌꯣꯜꯂꯒ ꯈꯟꯊꯕꯤꯔꯦꯔꯒ ꯃꯣꯏꯅꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯇꯧꯕ ꯌꯥꯕ ꯃꯣꯏꯅ ꯀꯩꯅꯣ ꯉꯥꯏꯔꯤ ꯃꯣꯏꯅ ꯉꯥꯏꯔꯤꯗꯨꯗꯤ ꯂꯥꯏꯔꯕ ꯁꯨꯝ ꯍꯦꯜꯂꯛꯀꯅꯦꯕ ꯑꯗꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯍꯦꯜꯂꯛꯀꯅꯤ ꯅꯨꯡꯁꯤꯅꯗꯕ ꯍꯦꯜꯂꯛꯀꯅꯤ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯃꯁꯤꯡ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯀꯅꯤ ꯂꯨꯠꯄꯥꯠ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯁꯨ ꯉꯥꯏꯔꯒ ꯀꯔꯤꯗ ꯇꯣꯡꯖꯗꯣꯏꯅꯣꯕ ꯑꯩꯈꯣꯏꯗ ꯑꯗꯨꯅ ꯂꯨꯆꯤꯡꯕꯁꯤ ꯌꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯐꯅ ꯀꯩꯅꯣ ꯑꯔꯣꯟꯕ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯁꯨ ꯑꯩꯒꯤ ꯖꯥꯇꯤꯗ ꯑꯩꯒꯤ ꯏꯁꯇꯦꯠꯇ ꯁꯣꯛꯀꯗꯧꯕ ꯂꯩꯔꯒꯗꯤ ꯃꯗꯨ ꯌꯥꯝ ꯉꯟꯅ ꯏꯁꯥꯅ ꯑꯝꯇꯪ ꯆꯨꯝꯊꯣꯛꯍꯧꯔꯒ ꯃꯁꯤ ꯌꯥꯔꯣꯏ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯍꯜꯍꯧꯕꯅ ꯑꯩꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯗ ꯀꯥꯟꯅꯕ ꯑꯣꯏꯍꯧꯅꯤ ꯑꯗꯨ ꯅꯠꯇꯗꯅ ꯁꯨꯝ ꯏꯟꯗꯤꯌꯥꯒꯤ ꯄꯣꯂꯤꯁꯤꯅꯤ ꯍꯥꯏꯅ ꯁꯨꯝ ꯃꯣꯏꯒꯤ ꯃꯈꯥꯗ ꯁꯨꯝ ꯏꯟꯗꯅ ꯁꯨꯝ ꯂꯩꯔꯗꯤ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯍꯦꯛ ꯌꯥꯔꯔꯣꯏ ꯁꯨꯝ ꯂꯥꯏꯔꯕ ꯑꯗꯒꯤ ꯀꯔꯤ ꯉꯁꯥꯏ ꯍꯥꯏꯃꯤꯅ ꯑꯗꯨ ꯑꯗꯥ ꯑꯗꯩ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯍꯦꯟꯒꯠꯂꯛꯄ ꯅꯠꯇꯅ ꯑꯗꯩ ꯉꯔꯥꯡ ꯁꯨꯒꯨꯅꯨꯃꯛꯇꯗ ꯏꯃꯥ ꯏꯕꯦꯟ ꯈꯔ ꯍꯥꯏꯈꯤꯕꯗꯨ ꯑꯩꯈꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦꯕ ꯀꯔꯤ ꯍꯥꯏꯈꯤꯕꯣ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯀꯔꯤꯝ ꯂꯩꯇ꯭रे ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇ꯭रे ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣ ꯋꯥꯀꯠꯐꯝ ꯂꯩꯇ꯭रे ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯟꯗꯛꯇꯤ ꯏꯆꯨ ꯏꯆꯥ ꯄꯨꯂꯞ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗ ꯑꯩꯈꯣꯏ ꯂꯣꯏ ꯍꯥꯟꯅ ꯍꯥꯠꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯆꯠꯂꯅꯤ ꯍꯥꯏꯔꯛꯑꯦꯕ ꯁꯤ ꯊꯥꯛ ꯌꯧꯅꯔꯛꯏꯅꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯗꯤ TV ꯆꯦꯅꯦꯜ ꯔꯦꯗꯤꯑꯣ ꯈꯕꯔꯗ ꯅꯨꯡꯇꯤꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯃꯌꯥꯝ ꯑꯃ ꯃꯌꯥꯝꯁꯤꯅ ꯈꯟꯅ ꯅꯩꯅꯗꯅ ꯁꯔꯀꯥꯔꯁꯤꯒꯤꯗ ꯇꯧꯍꯟꯅꯤꯡꯕ ꯃꯌꯥꯝ ꯇꯧꯔꯤꯁꯤ ꯈꯤꯇꯪ ꯇꯥꯕꯤꯔꯦꯔꯒ ꯇꯧꯕ ꯌꯥꯗꯅ ꯉꯥꯡꯅꯤꯡ ꯉꯥꯡꯖꯧ ꯈꯟꯅꯤꯡ ꯈꯟꯅꯖꯧ ꯑꯩꯈꯣꯏ ꯇꯧꯕ ꯊꯣꯛꯐꯝ ꯁꯨꯝ ꯂꯩꯅꯤ ꯇꯧꯅꯤ ꯍꯥꯏꯔꯛꯑꯗꯤ ꯅꯣꯡ ꯅꯠꯇ꯭ꯔ ꯅꯣꯡꯃꯗꯤ ꯀꯨꯏꯗꯅ ꯁꯤꯚꯤꯜ ꯋꯥꯔ ꯑꯃ ꯊꯣꯛꯂꯛꯅꯦꯁꯨ ꯇꯧ ꯉꯝꯗꯦ ꯃꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯔꯒꯦ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ ꯀꯣꯂꯔꯕꯨ Hello. Call to Biraki Bukano Birobono. Hello. What the one morning from Tani sir. Taram Noxer, have you? Good morning, sir. Konakunya, Pai to Javadi, Joy the local bit of I am Sarasari. Akogi, a passenger. Akogi, Manipur, the Parliament, not be a partner. Aduki Matau people, Matamuria, have a Kazava, Wakalama, Najava. Akogi, Kampuki, Cookie, Million Kamuzina,
ꯊꯣꯛꯂꯛꯑꯒ ꯒꯥꯔꯤꯁꯤꯡꯗꯒꯤ ꯁꯦꯟ ꯃꯨꯟꯕꯤꯕ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯁꯤꯜꯂꯛꯏꯕ ꯁꯤꯒꯤ ꯂꯣꯏꯅꯃꯛ ꯃꯣꯏꯅ ꯂꯧꯁꯟꯕ ꯑꯗꯒꯤ ꯃꯨꯟꯕ ꯈꯣꯠꯄ ꯇꯧꯕꯁꯦ ꯁꯤꯒꯨꯝꯕꯁꯦ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯁꯨꯝ ꯂꯩꯊꯣꯛꯄꯁꯦ ꯌꯥꯝꯅ ꯐꯖꯔꯕ꯭ꯔꯥ ꯈꯟꯕ ꯑꯗꯨꯒ ꯅꯣꯡꯃꯒꯤ ꯁꯨꯔꯒ ꯇꯥꯜꯂꯤꯕꯁꯤꯡꯁꯤꯅ ꯑꯗꯨꯒꯤ ꯄꯨꯁꯜꯂꯛꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯆꯦꯡꯌꯦꯟ ꯆꯥꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯑꯗꯒꯤ ꯑꯂꯨ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯒꯤ ꯄꯣꯠꯊꯣꯛꯁꯤꯡꯁꯦ ꯈꯔ ꯋꯥꯠꯄꯅꯤꯅ ꯑꯁꯣꯝꯗꯩ ꯄꯨꯁꯤꯜꯂ ꯆꯥꯔꯤꯅꯤꯅ ꯑꯗꯨ ꯑꯄꯟꯕ ꯑꯗꯨꯝ ꯊꯣꯛꯄ ꯖꯤꯔꯤꯔꯣꯝꯗꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯃꯨꯜꯂꯦꯒ ꯑꯗꯨ ꯇꯧꯋꯦꯒ ꯍꯧꯖꯤꯛꯀꯤ ꯈꯕꯔꯁꯦꯗꯁꯨ ꯀꯥꯡꯄꯣꯛꯄꯤꯒꯤ ꯖꯒꯥꯗ ꯃꯣꯏꯅ ꯁꯨꯄ꯭ꯔꯤꯝ ꯑꯣꯏꯅ ꯂꯩꯕꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯇꯧꯕꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯄꯥꯜꯂꯤꯕ ꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯀꯝꯗꯧꯁꯤꯒꯦ ꯀꯝꯗꯥꯏ ꯇꯧꯅ ꯇꯛꯊꯣꯛꯁꯤꯒꯦ ꯀꯝꯗꯧꯁꯤꯒꯦꯗꯣ ꯈꯟꯅꯕ ꯃꯇꯝ ꯑꯣꯏꯗꯕ꯭ꯔꯥꯅ ꯁꯨꯝ ꯑꯁꯨꯛ ꯑꯣꯏꯔꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯕ ꯍꯣꯝꯂꯦꯟꯅꯤ ꯑꯩꯗꯤ ꯑꯗꯨ ꯂꯦꯟꯅꯤꯅ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯈꯟꯅꯅꯕꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯩꯔꯒ ꯑꯗꯨꯒ ꯁꯤꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇ ꯂꯩꯇꯦ ꯁꯤꯗ ꯂꯣꯏꯅꯃꯛ ꯈꯨꯟꯗꯥꯔꯤꯕ ꯉꯥꯛꯇꯅꯤ ꯆꯤꯡꯗꯁꯨ ꯃꯌꯥꯝ ꯇꯥꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯃꯐꯝ ꯈꯨꯗꯤꯡꯒꯤ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔꯤꯕ ꯂꯩꯅꯔꯤꯕ ꯉꯥꯛꯇꯅꯤ ꯁꯤꯗ ꯑꯩꯒꯤ ꯖꯒꯥꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛꯁꯤꯡꯁꯤꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯒꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ ꯑꯗꯒꯤ ꯄꯣꯠ ꯆꯩ ꯃꯨꯟꯕꯤꯕ ꯑꯗꯒꯤ ꯁꯤꯒꯨꯝꯕꯁꯤꯡꯁꯦ ꯈꯤꯇꯪ ꯑꯊꯨꯕ ꯃꯇꯝꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯄꯨꯁꯜꯂꯛꯏꯕ ꯑꯁꯣꯝꯗꯒꯤ ꯃꯌꯥꯝ ꯄ꯭ꯔꯣꯗꯛ ꯉꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥ ꯁꯤꯇꯤꯖꯦꯟꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌా ꯁꯤꯇꯤꯖꯦꯟ ꯑꯣꯏꯔꯣꯏ ꯍꯥꯏꯔꯒꯗꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯁꯦꯛꯁꯄꯤꯌꯔ ꯔꯥꯖꯁꯊꯥꯟꯗ ꯂꯩꯕ ꯃꯁꯥꯃꯛꯁꯨ ꯑꯥꯔꯃꯤꯅꯤ ꯑꯗꯨꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯕꯅꯤ ꯁꯤꯒꯨꯝꯕꯁꯤꯡꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯎꯆꯤꯠꯅꯒ ꯐꯣꯡꯗꯣꯛꯄꯤꯈꯤꯕ ꯋꯥꯐꯝ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯑꯩꯅ ꯑꯩꯒꯤ ꯑꯣꯏꯕ ꯃꯣꯠꯇ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯍꯦꯟꯒꯠꯂꯒꯗꯤ ꯑꯩꯈꯣꯏꯁꯨ ꯃꯤꯑꯣꯏꯕꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯃꯛꯇꯤ ꯅꯠꯇꯦ ꯖꯪꯒꯜꯗ ꯂꯩꯕ ꯃꯤꯅ ꯖꯪꯒꯜꯒꯤ ꯂꯝꯍꯨꯏꯕꯨꯛꯇ ꯍꯧꯖꯤꯛꯇꯤ ꯃꯅꯥ ꯄꯥꯏꯔ ꯂꯩꯔꯦ ꯌꯥꯔꯦꯅ ꯍꯥꯏꯔꯤꯕ ꯇꯥꯟꯐꯝꯁꯤꯗ ꯈꯤꯇꯪ ꯁꯔꯀꯥꯔꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯈꯤꯇꯪ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕꯁꯤ ꯍꯥꯏꯔꯒ ꯑꯩ ꯊꯝꯖꯔꯤꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯊꯥꯒꯠꯆꯔꯤ Hello. Good morning, sir. Good morning. Ngasi pausida yaugiba ikoi Mizoram-gi minister na ikoi Manipur-da laiba mizo singsi tanthoragadi Mizoram-da Manipur-da laiba yaba wafamse. Haibiyo. Masi matangse ikoi Mizoram-da mitai michahingi kiyamu yam laibano natraga makoi somda lai chabi yaro jogala tasena shanti porakani haragadi ꯑꯩꯈꯣꯏ ꯁꯣꯝꯗꯁꯨ ꯃꯣꯏ ꯃꯤꯖꯣ ꯀꯥꯡꯕꯨꯁꯨ ꯆꯠꯇ꯭ꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯁꯤ ꯁꯣꯝꯗ ꯂꯩꯕꯗ ꯀꯔꯤ ꯀꯥꯏꯒꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯥꯔꯤꯕ ꯐꯔꯛꯇ ꯃꯤꯡ ꯂꯩꯐꯝꯗꯣ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯔꯝꯃꯣ ꯑꯩ ꯀꯥꯡꯃꯣꯡꯗꯒꯤ ꯑꯆꯣꯝꯕꯗ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯤꯖꯣ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯐꯣꯡꯗꯣꯛꯄ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯖꯣ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯩꯔꯤꯕ ꯃꯁꯤꯁꯤꯡꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯜꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯁꯨ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯅꯤ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯏꯕ ꯋꯥꯐꯝꯁꯤꯅ ꯃꯁꯤ ꯃꯥꯒꯤꯁꯦ ꯍꯜꯍꯟꯅꯔꯒ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯝ ꯂꯩꯍꯟꯕ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯥꯏꯕꯗꯨꯅꯤ ꯃꯗꯨ ꯐꯤꯕꯝꯁꯤ ꯂꯥꯛꯅꯔꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯐꯤꯕꯝꯗꯨꯃ ꯂꯥꯛꯅꯕ ꯃꯥꯒꯤꯗ ꯍꯜꯍꯟꯅꯕꯒꯤ ꯐꯤꯕꯝ ꯑꯃꯈꯛ ꯃꯩꯇꯩꯁꯤꯡ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕꯁꯤꯁꯨ ꯍꯜꯍꯜꯂꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯂꯩꯉꯥꯛꯅ ꯑꯗꯨꯝ ꯃꯗꯨꯒꯤ ꯂꯩꯐꯝ ꯆꯥꯐꯝ ꯃꯗꯨ ꯑꯗꯨꯝ ꯁꯤꯟꯕꯤꯔꯛꯀꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯑꯣꯏꯅ ꯇꯪ ꯇꯥꯕ ꯐꯤꯕꯝ ꯑꯃ ꯀꯔꯤ ꯂꯥꯛꯀꯗꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗ꯭ꯔꯤꯕꯅꯤꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯈꯣꯏꯅ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄ ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯤꯖꯣꯔꯥꯝꯗ ꯂꯩꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯤꯒꯤ ꯂꯤꯁꯁꯤ ꯍꯥꯏꯔꯤꯕ ꯃꯤꯖꯣ ꯁ꯭ꯇꯨꯗꯦꯟꯠꯁ ꯌꯨꯅꯤꯌꯟꯅ ꯃꯁꯤ ꯁꯦꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛꯁꯨ ꯂꯩꯔꯦ ꯃꯈꯣꯏꯅ ꯍꯜꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗꯒꯤ ꯍꯦꯛ ꯊꯕꯛꯁꯤ ꯄꯥꯏꯈꯠꯂꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯁꯨ ꯄꯥꯏꯈꯠꯂꯒꯅꯤ ꯃꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯇꯧꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨꯕꯨ ꯃꯁꯤꯃꯛ
ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄ ꯈꯛꯇꯅꯤ ꯊꯕꯛ ꯑꯣꯏꯅ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯁꯨ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯁꯤ ꯑꯗꯨꯝ ꯇꯧꯔꯛꯀꯅꯤ ꯀꯔꯤꯒꯨꯝꯕ ꯍꯜꯂꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯂꯩꯐꯝ ꯑꯗꯨꯝ ꯂꯩꯉꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯨꯝ ꯁꯤꯟꯕꯤꯔꯛꯀꯅꯤ ꯁꯣꯏꯗꯅ ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯤ ꯊꯥꯒꯠꯆꯔꯤ ꯊꯧꯔꯝ ꯁꯔꯨꯛ ꯌꯥꯕꯤꯔꯝꯕ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤ ꯑꯩꯈꯣꯏ ꯃꯇꯝ ꯈꯤꯇꯪ ꯂꯩꯔꯤ ꯀꯣꯜ ꯇꯧꯔꯒ ꯊꯧꯔꯝ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯕꯤꯅꯤꯡꯕꯁꯤꯡ ꯂꯩꯕꯤꯔꯒꯗꯤ ꯀꯣꯜ ꯇꯧꯁꯤꯟꯕꯤꯔꯣ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯍꯥꯟꯅ ꯅꯝꯕꯔꯁꯤ ꯈꯪꯕꯤꯔꯝꯗꯕ ꯔꯦꯗꯤꯑꯣ ꯃꯔꯨꯞꯁꯤꯡ ꯌꯥꯎꯕꯤꯔꯒꯁꯨ ꯅꯝꯕꯔꯁꯤ ꯑꯃꯨꯛꯇꯪ ꯈꯪꯖꯤꯟꯕꯤꯌꯨ 8132880336 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯦ ꯐꯣꯟ ꯇꯧꯖꯔꯛꯏꯕ ꯑꯩ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯅꯤꯡꯊꯧꯖꯝ ꯏꯕꯨꯡꯉꯣꯅꯤ ꯍꯣꯏ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯥꯏꯕꯤꯌꯨ ꯉꯁꯤꯒꯤ ꯍꯨꯏꯌꯦꯟ ꯂꯟꯄꯥꯎꯒꯤ ꯈꯕꯔꯗ ꯑꯩꯈꯣꯏ ꯁꯨꯒꯨꯅꯨꯗ ꯂꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡ ꯇꯛꯊꯣꯛꯀꯦ ꯍꯥꯏꯕꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯊꯤꯡꯕꯗꯒꯤ ꯂꯥꯟ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝ ꯑꯃ ꯊꯦꯡꯅꯖꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗꯩꯗ ꯍꯥꯏꯖꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯂꯥꯟꯁꯤ ꯊꯑꯣꯏꯅ ꯊꯣꯛꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯤꯗ ꯏꯟꯁꯤꯟꯕ ꯑꯃ ꯌꯥꯎꯔꯕ꯭ꯔꯥ ꯑꯗꯨꯒ ꯃꯁꯤ ꯉꯁꯤꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯊꯥ 10 ꯍꯦꯟꯖꯟꯅ ꯊꯣꯛꯂꯛꯏꯕ ꯂꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯒꯤ ꯐꯤꯕꯝꯗ ꯁꯨꯝ ꯂꯥꯛꯄ ꯑꯗꯨ ꯃꯤꯁꯤ ꯃꯤꯅꯥꯗꯤ ꯑꯗꯨꯝ ꯇꯧꯕ ꯑꯋꯥ ꯑꯅꯥꯗꯤ ꯑꯗꯨꯝ ꯇꯥꯕ ꯑꯗ ꯂꯥꯟꯗꯤ ꯁꯨꯝ ꯂꯦꯞꯄꯒꯤ ꯐꯤꯕꯝꯁꯤ ꯎꯗꯕ ꯊꯤꯡꯕꯒꯤ ꯐꯤꯕꯝꯁꯨ ꯎꯗꯕ ꯁꯤꯗꯩꯗ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯥꯕ ꯗꯤꯃꯥꯟ ꯐꯪꯐꯝ ꯊꯣꯛꯄ ꯌꯥꯕ ꯗꯤꯃꯥꯟ ꯇꯥꯟꯕꯗꯁꯨ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯒꯤ ꯃꯈꯥꯗ ꯇꯥꯟꯕ ꯗꯤꯃꯥꯟꯗꯁꯨ ꯐꯪꯗꯕ ꯁꯨꯃꯥꯏꯅ ꯃꯅꯤꯄꯨꯔꯁꯤ ꯍꯥꯟꯅ ꯏꯟꯗꯤꯌꯥꯗꯒꯤ ꯍꯥꯟꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯂꯩꯄꯥꯛ ꯑꯃꯁꯨ ꯑꯣꯏꯌꯦꯅ ꯍꯥꯏ ꯑꯗꯣ ꯏꯟꯗꯤꯌꯥꯗ ꯄꯨꯟꯈ꯭ꯔꯕ ꯃꯇꯨꯡꯁꯤꯗꯩꯗ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯗ ꯇꯥꯟꯕ ꯗꯤꯃꯥꯟ ꯑꯃꯠꯇ ꯁꯨꯝ ꯐꯪꯉꯛꯇꯅ ꯁꯨꯝ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯁꯨꯝ ꯐꯪꯗꯗꯅ ꯂꯩꯔꯛ ꯇꯥꯔꯒꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯇ ꯇꯥꯟꯕ ꯗꯤꯃꯥꯟ ꯇꯥꯟꯕ ꯌꯥꯕ ꯂꯩꯔꯣꯏꯗ꯭ꯔꯥ ꯀꯥ ꯍꯥꯏꯅ ꯍꯪꯖꯅꯤꯡꯕ ꯉꯁꯤ ꯀꯦꯁ ꯌꯥꯎꯔꯒꯗꯤ ꯀꯦꯁꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯣ ꯃꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯌꯦꯜꯂꯧ ꯐꯨꯔꯨꯞ ꯑꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯋꯥꯈꯜꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯌꯥꯝ ꯇꯔꯥ ꯊꯣꯛꯅ ꯈꯟꯕ ꯌꯥꯕ ꯃꯇꯝꯗꯣ ꯍꯧꯖꯤꯛ ꯌꯥꯝ ꯂꯨꯔꯕ ꯇꯟꯖꯥꯗꯤ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯍꯥꯏꯖꯅꯤꯡꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯂꯥꯟ ꯍꯧꯔꯛꯄꯩ ꯇꯥꯏꯃꯤꯡꯗꯨꯗ ꯇꯝꯄꯥꯛꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯉꯥꯛꯑꯣ ꯍꯥꯏ ꯑꯗꯨꯒ ꯆꯤꯡꯅ ꯀꯩꯅꯣꯅ ꯑꯃꯤꯠ ꯁꯥꯍꯅ ꯉꯥꯛꯑꯅꯤ ꯍꯥꯏ ꯑꯗꯨꯗꯤ ꯇꯝꯄꯥꯛꯇꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯍꯦꯛ ꯊꯣꯛꯄ ꯃꯇꯝꯗ ꯂꯣ ꯂꯩꯕꯗꯧꯅ ꯑꯗꯨꯝ ꯐꯥꯕꯤ ꯄꯨꯟꯕꯤ ꯋꯥ ꯑꯃ ꯉꯥꯡꯉꯨꯁꯨ ꯇꯧꯕ ꯆꯤꯡꯗꯅ ꯇꯧꯅꯤꯡꯕ ꯇꯧꯕꯁꯦ DC ꯑꯣꯐꯤꯁꯇꯣ ꯃꯩ ꯊꯥꯗꯣꯔꯛꯄ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯗꯨ ꯁꯨꯝꯕ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯩꯗꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯇꯨꯃꯤꯟꯅ ꯈꯪꯖꯟꯅꯗꯗꯅ ꯂꯩꯔꯤꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯩꯇꯩ ꯃꯆꯥ ꯌꯦꯜꯍꯧ ꯐꯨꯔꯨꯞꯉꯩꯁꯤ ꯂꯨꯄꯥ ꯂꯥꯛ 10 ꯄꯤꯔꯒ ꯂꯣꯏ ꯍꯥꯠꯇꯣꯛꯑꯒ ꯃꯣꯏꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥ ꯄꯨꯁꯜꯂꯒ ꯊꯝꯒꯦ ꯅꯠꯇ ꯇꯥꯔꯒꯗꯤ ꯅꯣꯡꯃ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯀꯣꯔꯠ ꯑꯣꯐ ꯖꯁꯇꯤꯁꯀꯤ ꯂꯧꯅꯔꯛꯇꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯃꯁꯥꯒꯤ ꯐꯪꯐꯝ ꯊꯣꯛꯄꯁꯦ ꯐꯪꯍꯟꯒꯗꯕꯅꯤ ꯍꯥꯏꯕ ꯂꯥꯛꯇꯥꯔꯒꯗꯤ ꯈꯤꯇꯤꯄꯨꯔꯣꯟ ꯄꯤꯕꯗ ꯏꯟꯗꯤꯌꯥꯁꯤ ꯃꯨꯠꯂꯅꯤ ꯍꯥꯏꯅ ꯈꯟꯕꯗꯒꯤ ꯑꯗꯨ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯑꯃꯗꯅ ꯑꯃ ꯍꯥꯏꯖꯟ ꯗꯤꯚꯥꯏꯁ ꯄꯣꯂꯤꯁꯤ ꯁꯥꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯣꯔꯠ ꯏꯁꯇꯔꯟꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧ ꯐꯨꯔꯨꯞꯉꯩꯁꯤ ꯂꯣꯏꯅꯃꯛ ꯃꯨꯠꯅꯅꯕꯒꯤꯗꯃꯛꯇ ꯁꯤꯜꯂꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯒꯦꯁ ꯌꯥꯎꯔꯗꯤ ꯍꯪꯖꯅꯤꯡꯕꯅꯤ ꯑꯗꯨ ꯒꯦꯁ ꯌꯥꯎꯗ꯭ꯔꯦ ꯋꯥꯍꯩ ꯈꯔꯗꯤ ꯍꯥꯏꯖꯔꯒ ꯊꯝꯖꯔꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯍꯌꯦꯡ ꯒꯦꯁ ꯌꯥꯎꯕꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯅꯤꯡꯕ ꯋꯥꯐꯝꯗꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯍꯌꯦꯡꯒꯤ ꯉꯁꯤꯒꯤ ꯄꯨꯡꯐꯝ ꯑꯁꯤꯃꯛꯇꯗ ꯍꯌꯦꯡꯗꯤ ꯒꯦꯁ ꯂꯩꯒꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯁꯥꯒꯤ ꯃꯣꯠ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯀꯣꯜ ꯇꯧꯕꯤꯔꯛꯂꯤꯕ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯑꯩ ꯁꯤꯈꯣꯡ ꯁꯦꯡꯃꯥꯏꯗꯒꯤ MD ꯇꯣꯂꯦꯟ ꯁꯍꯥ ꯍꯥꯏꯕꯤꯌꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯀꯩꯅꯣꯝꯇꯪ ꯈꯪꯍꯟꯅꯤꯡꯕꯅꯦ ꯁꯤ ꯉꯁꯤꯒꯤꯗꯤ ꯒꯦꯁ ꯂꯩꯇꯦ ꯍꯥꯏꯕꯅꯤꯅ ꯍꯣꯏ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇ ꯑꯣꯏꯅ ꯈꯪꯍꯟꯅꯤꯡꯕ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤꯁꯦ ꯃꯁꯤꯒꯤ ꯃꯄꯨꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅꯤ ꯍꯥꯏꯅꯤꯡꯉꯤ ꯑꯗꯣ ꯆꯤꯡꯗ ꯑꯣꯏꯒꯦꯔꯥ ꯇꯝꯗ ꯑꯣꯏꯒꯦꯔꯥ ꯃꯁꯤꯒꯤ ꯉꯥꯛꯄꯁꯦ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯗꯥꯏꯇꯅꯤ ꯍꯥꯏꯕꯁꯤꯃꯁꯨ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯕ ꯇꯥꯔꯦ ꯄ꯭ꯔꯖꯦꯟ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯍꯨꯝꯐꯨꯁꯤꯅ ꯈꯟꯅꯕꯤꯔꯒ ꯃꯁꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯇꯧꯍꯟꯅꯤꯡꯉꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯅ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯅ ꯂꯥꯟ ꯉꯥꯛꯄꯅ ꯀꯌꯥꯝ ꯀꯨꯏꯅ ꯉꯥꯛꯀꯅꯤ ꯃꯁꯤꯅ ꯁꯣꯛꯂꯛꯀꯗꯧꯕꯁꯦ ꯁꯦꯟꯃꯤꯠꯂꯣꯟꯗꯁꯨ ꯁꯣꯛꯂꯛꯀꯅꯤ ꯑꯃꯗꯤ ꯏꯗꯨꯀꯦꯁꯟ ꯁꯦꯛꯇꯔꯗꯁꯨ ꯁꯣꯛꯂꯛꯀꯅꯤ ꯃꯁꯤ ꯁꯣꯛꯈ꯭ꯔꯕ ꯏꯁꯇꯦꯠ ꯑꯃꯅ ꯀꯔꯝ ꯀꯥꯟꯗ ꯍꯧꯒꯠꯄ ꯉꯝꯒꯅꯤ ꯑꯁꯣꯏꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯀꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯣꯛꯄꯤꯔꯒ
ꯍꯧꯖꯤꯛ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯍꯥꯏꯗꯤ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯆꯥ ꯀꯌꯥꯁꯦ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯣꯏꯔꯁꯅꯨ ꯅꯠꯇ꯭ꯔꯒꯅ 1961ꯗ ꯂꯧꯕ ꯕꯦꯁꯇꯨ ꯑꯣꯏꯔꯒ NRC ꯇꯧꯕꯗꯁꯨ ꯇꯧꯖꯁꯅꯨ ꯃꯈꯣꯏꯒꯤ ꯃꯊꯧꯅꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯗꯤ ꯂꯩꯉꯥꯛ ꯉꯥꯛꯀꯅꯤ ꯍꯥꯏꯅ ꯊꯣꯛꯂꯤꯕ ꯍꯨꯝꯐꯨꯁꯦ ꯃꯁꯤꯅ ꯇꯧꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯅꯦꯅ ꯇꯥꯕ ꯑꯃ ꯑꯣꯏꯒꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯁꯤꯡꯁꯤꯒꯤ ꯆꯈꯥꯎꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯈꯣꯏꯒꯤ ꯄꯨꯀꯩꯗꯒꯤ ꯀꯣꯠꯂꯒ ꯆꯥꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯊꯣꯛꯄꯤꯕ ꯑꯃ ꯆꯨꯝꯒꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗꯕ ꯀꯌꯥꯃꯔꯨꯝ ꯂꯥꯛꯅꯅꯕ ꯃꯔꯝ ꯑꯣꯏꯔꯦ ꯀꯅꯥꯅ ꯀꯅꯥꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯧꯖꯤꯛ ꯇꯝꯄꯥꯛꯇ ꯌꯥꯝꯅ ꯋꯥꯔꯦ ꯃꯩꯇꯩꯁꯨ ꯋꯥꯔꯦ ꯃꯩꯇꯩ ꯄꯥꯡꯒꯟꯁꯨ ꯋꯥꯔꯦ ꯆꯤꯡꯗꯁꯨ ꯋꯥꯔꯝꯒꯅꯤ ꯑꯉꯥꯡ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯒꯤ ꯑꯋꯥꯕ ꯆꯥꯅꯕꯒꯤ ꯑꯋꯥꯕ ꯄꯩꯁꯥ ꯊꯣꯛꯂꯛꯇꯕꯒꯤ ꯑꯋꯥꯕ ꯃꯌꯥꯝꯁꯦ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯌꯦꯡꯉꯒ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯛꯆꯤꯟꯕ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯅꯤ ꯅꯣꯡꯃꯗꯤ ꯂꯨꯞꯈ꯭ꯔꯒꯅꯤ ꯑꯗꯨꯅ ꯔꯦꯗꯤꯑꯣꯒꯤ ꯂꯣꯛꯇꯥꯛꯀꯤ ꯁꯥꯏꯠꯇꯒꯤ ꯃꯅꯤꯄꯨꯔ ꯒꯣꯚꯔꯟꯃꯦꯟꯠꯅ ꯈꯤꯇꯪ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯣꯏꯅ ꯇꯥꯕꯤꯔꯒ ꯅꯨꯡꯁꯤꯕꯤꯔꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯀꯔꯤ ꯗꯥꯏꯇ ꯂꯧꯒꯗꯒꯦ ꯍꯥꯏꯕ ꯃꯈꯣꯏꯒꯤ ꯗꯥꯏꯇ ꯑꯃ ꯂꯧꯕꯤꯔꯒ ꯀꯔꯤꯒꯨꯝꯕ ꯂꯩꯕꯥꯛ ꯉꯥꯛꯄꯁꯤꯗ ꯃꯈꯣꯏꯒꯤ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯇꯣꯂꯣꯞ ꯄꯤꯗꯕ ꯇꯥꯔꯒꯁꯨ प्रजासिंसिदगी खरा खंखत्पिरो प्रजासिंसिदगी लान ngakpa yawba ngamgadawba kana kana leirigi haina makoina selection tawbiro aduga kona thangda makoigi tolop tu kona sage da sabiro hoji hoji present situation je ahan bada hoji hoji leiriba lan se masing ngakpana khwaidagi ahan ba phibam oigane na khalli tungdana madugi makha taba afaba wakhalon lama sengwatpaduna mayamgi wakhalon dugi matung ingani hojik leibang ngakpa singina khunda thadoga leibang ngakpa khunja oihanbase leibang ngakpa moi tokpiro khunjana leibang ngakpa si oihanbiragadi yaba haibadi makoina leibang ngakani haina paisil praja da leibang nga o aina haibase praja singje siba nabagi mikap mirau konje taba ngamdre yengbasu nungaitre masina maram oiraga kanglup khudingmakta लेंगांगना ngao haidana hek lauthokpa makti nate leingangna sabchana akhoi gidamakta ngakpidrabani na haidana akhoi isa isa na voluntary thokcharaga ngakchabani akhoi voluntary oina thokcharaga ngakchabasida kokchilakliwadi oja akhoi da loina soklaure manipur praja singda aduna maram oiraga masi punamaksi thoktanaba hojik hojik se manipur government na kari tawgani haibasi makoina monna khanbiraga makoi kari gi ngamoidege ngamgani na haidi aikoina pairiba nongmaije makoina hena fajana pairibaneba makoidi loina mak leirabaneba aduna makoina sillaga leibak ngakpiyoba praja bu leibak ngagan ba haibase awat pa kayamrom mayok nare maramdi yamna awado mayok nare haiba tare haidi khunjasing lan ngakpa singda hanaga dum khangi bo wafang ngaktani aduna khunjana lan ngakpa se masi tokanlaga leibang ngakpasina mapung pana amtang ngakpiragadi irang se loisingane na khalli hojik sarkar ni yengiba miyeng sidi praja masen sinahalaga leibang ngakhallaga makoi sihalakanda mikap mirau khona thallaba ama oirakanda hayeng tungda phaba amadi oinangai maram sunglai leite haina hainingba hoi thoram sarga birai sing asina han boy bibra ai ngasina ahan bane ai hanasu yage tawe aduda ina isama kam YouTube dagi yeng bibra kari dagi yeng bibano YouTube so dum yengi aduga radio so marak marak tai aduga ai loina mak lan gi se kaino lalong ama tauri bising je khabar jun ami kuding gi pajari counselor obi ba semai gi ai semai gi counselor ni MD Tolen sa ka we ai muslim ni maitai pangan nyai batare adubu faida gi nungai ja da badi khame lok tabu oigera ama dabu oigera siri bising ji gi misi mi naw mama masa sing si kaina bagi set na khaina bagi masi khak तारुबदा थमोइदा खांगब ngamdaba polum amade dum lai masi kanana phangani khaluba ganda manipur government na chapchaba daita ma lawgadawni chendel nanbi singna laaga sida tawri basi kari no alsi moina khangadawni makoi gi makha da chatgadawni home department ga mari leinagadawni makoi tongan bu grouping ama natte khoi da lan tawba lakadawba natte samna hayakanda pambai gi luchingba group ama ngarang gi khabar yawki makoi sumaina lawthokpiyo lawthokadabni tanthokadabni haibo wafam air na thami haibo wafam madu yaningde kari ino yaningdri bagi maram pambai lusingba ULM na ngakadaw natte sarkar na ngakadawni ngamtabagi damakta ikoi pambai na changi do miyam gi punchi kannana ba changbane miyam gi punchi do sep tawnana ba changbadu amuk tanthokga miyam ba yairibra masi khwaidagi yaningda wafam amani pambai gi lusingba ULM ki kadar singna changi do thawai khobak ta habuga changi ban aduda makoi tanthokpa je praja hatya bane
प्रजा मकोइन सेफ ओइननब थंबियु मकोइन नाकबियु पांबै लुचिंबयु एलब चंगक्तरसु यागनि होय 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 थागचरी होय वफम फज फजब मैम हम फोंदोपिरे मतुंग सदुम लेप्तना तोरम सरुग याबिरो थागचरी ngasi gi oinadi ekoi miyamna khul ngakani haidana ekoi gi iramdamgi leiriba ima ibel isa isu mayam singakani tungi damakta ngakani haidana thoibase masi ekoi isa isa gi lanai interest nate mi mayam am sudum siribani aigi imang maktada adu khul ngai besing sigi mamang maktada sikiba nakiba sokiba adu mayam am yauribani madu khangna aisu siba yai aisu sokpa yai habase khangna adumak khul ngai bese miyam gi damak khalaga tungi damak khalaga ngai bese masi lana interest nate tungi damak ta khalaga ngai bani masi ngangning banate kanam tana nongmai mamang da lepning banate kanam tana sibam nabam da changsining banate kanam tana chara helaga tumdana wana lening ba kanam ta lei banate adu butungi kitang da warbasu yai faragadi haidana changsin bani maram aduna miyamna lengakna masi miyam gi awaba si masi khangbiu miyam bu tangdu leita hanbiu miyam bu nena ta bu punsi am khakta le hanbiu chumna khaki aikoina khulnga kadabani miyam na nga kadabana ti hairaga tokpudu natabida chapchana madu thabuk oina onthoga lalsi hek lotion bangam na mawong do khona biu madu koiba taragati miyam su maromdom adumak yumda gyan tana tumpam sabam khangaga yamna nungaina adumak leijagani aduga miyam na su madu pami lengaksina yamna sonbagi mato uthok pirakanu jingtamda aduna ngakwa da na ngakwa haibasi leigada banate manipur gidi manipur lengakna mapu oina adumak ngaksaga dabani haibasi ni caller na thambiram liba wafam se thagajari mathangi call lakhutjake hello yaifaraba masigi ayuk sida ayran dip khongmana to meretegi misa oi taram nokchari haibiu thagajari aina thamjani si kaigumba train ji Mani mamang engine palega engine dugi marakta sijo sojana akan engine amadi yo ngani engine ani hitingat kana amma namuk sing tawaga train digi maya da yot karigumba sonba khota yawaga di madu mapangan khara kanba engine dunu tingaga train di thanak kadori ne masi aina thamjani ni wafam di Hujik lagi berlaingaksi double engine ana hai double engine ji hujik tampak tan engine ason mana tat padong tawre tingna engine akan bana tat padong tawre adu ita gadi aina thamjani si engine ani ji singhai ne ga marak ta yu thara thot pa khara thon ba le ga di singhai ne ga koi di train di thabe ke bani man to thugai jai bani tashengbadi wari si aduna masi aikoi na koi na khangdabagi wani tashengbadi akoi maitai khunai mutatte hai bani tang masna ida aikoi na tashenga aina India ki losing home minister jibu larik haibra haikabra masi hana thamjani madam di moi constitution ba sakhanga bani adagi madumakna losing ba oirai ni home maru oiba Pampai bani Mahamana Kuna Yeza Lamdam Manipur Tawai Mawang Giri Kanga Kadawi Kanga Bano Adagi Amuksu Masaki Kudi say Mezoram Dagi Mate Kamai Pataki Mejona Saga Kuki Tantora Gati Mezoram Dagi Mate Tantokani and Hai Masi Igi Lonsako avoid Mate Lonsal or Hai Nakayam Jena Madam di nakayam sengena madu bau phondora adagi amuksu masagi ata phonga kada masagi amanga ina train amma double engine di mawong du la pata ga di asama pham pukhaw am ta uri di moina kathole ba rocket launcher motor dubu kanada no madu kanada no ta uri sibo adu ga de moina mafam adwa moidi tongan ba company amma koi di mafam hanga dori bla helicopter ka ta da na patan ta miyam dubu mo tangi hai banati thagat ke hai bane adu di aina thamjani si huji ai koi miyam di thamdang di la ka dor election da kari tau bane masi hana khanna biu masi ni yam oi se huji pat horani masin thi ba horani job card yen thoe dain tawrani ai koi masi da koi khanga ga dum lai ga dori bra Aku masih juga aku tiap thua kata juriam khar khatna sanglem khar sadana adagi jada mapan di posai putra jada khar sadana laiga dori bra aku isamu kha kananu abi khande de matam khian di bara simai samjade aduna ai koi tari to kada ge miam di thamjang di kari no hadu ji mata ji ai thamjani ni
Rồi, thagachari yam fajabu wafumni thambirappa lengang na tawribasida yamna piandabagi mongduni koibu mangana muthanaba sillibra double engine hairibasi koigi chap manaba thong manana chatminaraga maige amatada punna chingminabadu natabida nakan chingkhainaribra engine anise aduga marakta leiriba ason ana jaga duda maduda tatnanaba soknanaba nananaba tawbiribra haibagi wafamduni masida koi miyamnasu gyan taminasi haibu wafamduni tambiribase election maya yorku matamda asa thak aduga sel thum madum marang kahelakani madugum mayam dudage ku singak thokna cherminasi haibani yamgi apam madu khangna thajalakadoribani haibu wafamduni kolana thambiribase yu pambasing yu kwa pambasing kwa na yaba sel na yaba aduga yu na yaba kari na yaba adum magi apam madu khangna adum torakadoribani madugum mayam dudage ku singak thokminasi ekoi si wakal taminasi ekoi bu mikap miracle nanghan kiba ekoi bu kaphan kiba wahan kiba ekoi bu charam chadan han kiba tumpham chapum khangan kidaba mayam do matam du da so dumang ningsing si jahi amagi ani gi matungda jahi mari gi manga gi matungda vote amuk election yorku matamda ekoi bu wahan kiba misak se heke kawbudung tawi adugum misak tu da ekoi si ekta vote pisinba ekoi gi ngaki chana na ba thakna na ba natraga na se na ba inna ba phi pirol paisa khara pire haidana koi matude hekta koina nungai thobuduna tungda lakadori bachahi manga amaga muk kosi mikap miracle nangadori bani maramaduna madum mayam do khalminasi haibu wafam duni double engine leina asuk yamna waraba sinati kosi masida dum wakal taminasi haibu wafam duni kolrna thambire wafam se mathangi kol ko chake hello call to birakli bakana obirabono Amoi bandagi nepsan ahan bada kai kumna bari hoi taram noksari kai kumna jari thorum si ahan ba saruk ya birak poi bra hana ya bi bro ahan ba yara po phone to ko na hangi to boda phang da do hoi thor di dum taja ba ko case ma amam julak sa hoi thorum si bo koi kari dagi tabi bano ko YouTube tagi hoi taram noksari yam nongai je anu ba thorum saruk ya birak sisu matung su dum ya biro haibio Hojiki pamung mana hayam itu cumi hada gyan tadra bahasanya koi pada mayam itu tahu itu kita kemarin tahu itu koli no jadi itu atau di mamang tu mau pergi tamu mana mau ini kira yum ai sama example tu pijak lagi yum dagi cat pada koi yana kah cang bayar daba maning thong cang bayar daba cumi lagi Manggon dagi gate po katang chatlaga gate dagi imok tangapa akoi Manipur da akoi lai Himalaya ba Manipur na lai mi rejida aigi ilai kam iram lam jida bo gate dagi na yumbo katang tangba yum dagi na gate po katang thokpa akoi jikta urije iram da Himalaya ba iram da Manipur hai ni loe sidagi na hainingai leidadre tong hoi thagachari yam tentakna yamna arthaleina phongdok pirambani pendabado aduki matik pendabado phongdok ni mayam ne adu tentakna yamna malleina phongdok pirambani thagachari matungso dumak leptana saruk ya biro ekoi gi iramdamni yumne de hairaga koina chaning mafamda chatpa yadaba yawning mafamda yawba yadabagi phibam amakak haujik sia pha punaraga ekoi parja miyam di lairadana lengak phawbada ngam mathau phawbada chaningba mafamda hujiksi chatpa yadabagi phibam amakak leiribasini masida dum mayam si bhab tabiro khangbiro haibaduni thagachari thorum saruk ya biramba kolar bu thagachari ngasi go inadi matang asida I pawga mari lenana khangmina si thoram si matang asida tension jari ngasi ki thoram asida call to piraga tongan ba radio murup singna isa ki mod sing phongdok piramba khudung makpo aroi bada thaga chaba phongdok jari loinana thoram si YouTube live streaming Facebook live aduga radio ki khutang da tapiriba khudung pusulo silakpada amukka na pomna makpo ikai khumna jaba ko loinana thaga chaba phongdok jari